ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯔꯤꯀꯤ ꯊꯣꯛꯁꯣꯝ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ ꯁꯪꯁꯥꯔ ꯑꯁꯤꯅ ꯍꯣꯡꯂꯛꯄ ꯈꯨꯗꯤꯡ ꯃꯤꯑꯣꯏꯕꯒꯤ ꯃꯆꯠꯁꯨ ꯍꯣꯡꯂꯛꯏ ꯏꯅꯥꯛꯇ ꯐꯝꯗꯨꯅ ꯑꯩꯒꯤꯗꯃꯛ ꯂꯦꯞꯂꯝꯕ ꯀꯅꯥ ꯑꯃꯁꯨ ꯀꯨꯏꯍꯧꯗꯦ ꯌꯦꯛꯅꯕ ꯑꯣꯏꯔꯛꯈꯤꯕ ꯉꯁꯤꯇ ꯑꯩꯕꯨ ꯅꯨꯡꯁꯤꯕ ꯃꯤꯠꯌꯦꯡꯗ ꯌꯦꯡꯂꯝꯕ ꯃꯍꯥꯛꯇꯨ ꯃꯤꯀꯨꯞ ꯑꯃꯗ ꯃꯤꯠꯌꯦꯡꯁꯨ ꯍꯣꯡꯈꯤ ꯑꯁꯝꯕ ꯄꯥꯝꯕ ꯊꯋꯥꯏꯅꯤ ꯀꯅꯥꯗꯒꯤꯁꯨ ꯃꯇꯦꯡ ꯄꯥꯝꯂꯨꯗꯦ ꯅꯤꯔꯨꯕꯗꯁꯨ ꯐꯪꯈꯤꯗꯦ ꯅꯨꯡꯁꯤꯕꯒꯤ ꯃꯔꯨꯝꯗ ꯄꯥꯡꯂꯛꯄ ꯃꯇꯦꯡ ꯀꯌꯥꯕꯨ ꯏꯁꯥꯒꯤ ꯄꯨꯟꯁꯤꯒꯤ ꯃꯃꯜ ꯑꯣꯏꯅ ꯑꯣꯟꯅꯈꯤꯕꯁꯨ ꯌꯥꯎꯗꯕ ꯅꯠꯇꯦ ꯀꯌꯥꯗ ꯋꯥꯈꯜ ꯊꯦꯜꯂꯤꯕ ꯃꯤꯑꯣꯏ ꯄꯣꯛ ꯑꯣꯟꯊꯣꯛꯅꯁꯨ ꯃꯁꯛ ꯊꯤꯗ ꯍꯦ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯍꯤꯡ ꯇꯥꯡꯂꯧ ꯑꯊꯦꯡꯕꯒꯤ ꯃꯇꯝꯅꯤ ꯆꯍꯤ ꯀꯌꯥꯗꯒꯤ ꯊꯋꯥꯏ ꯑꯣꯏꯗꯨꯅ ꯂꯥꯛꯂꯕ ꯂꯩꯔꯝꯂꯦꯟ ꯌꯧꯕ ꯉꯝꯗ꯭ꯔꯕꯤ ꯕꯨꯠ ꯅꯨꯄꯤ ꯇꯣꯡꯁꯥꯡꯗꯨ ꯅꯨꯡꯖꯥꯎ ꯑꯃꯗ ꯐꯝꯂꯒ ꯋꯥꯈꯜ ꯃꯪꯂꯤ ꯃꯃꯥꯡꯗꯅ ꯃꯃꯥꯟꯅꯕꯤ ꯁꯔꯨ ꯁꯔꯥꯡ ꯀꯌꯥꯅ ꯆꯦꯟ ꯆꯣꯡꯗꯨꯅ ꯁꯥꯟꯅꯔꯤ ꯃꯥꯒ ꯇꯣꯏꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯕꯨꯠ ꯂꯥꯕꯗꯨ ꯊꯦꯛ ꯊꯦꯛꯇꯅ ꯃꯅꯥꯛꯇ ꯆꯪꯂꯛꯂꯒ ꯅꯥꯀꯟꯗ ꯉꯦꯛ ꯐꯝꯊꯔꯛꯏ ꯍꯨꯏꯁ ꯃꯌꯥꯝꯁꯤꯒ ꯉꯥꯏꯍꯥꯛ ꯆꯦꯟꯕꯤ ꯁꯥꯟꯅꯔꯨꯕ꯭ꯔꯥ ꯍꯥꯏꯕꯕꯨ ꯁꯥꯕꯗ ꯀꯩꯅꯣꯝ ꯇꯧꯔꯤ ꯍꯧꯖꯤꯛꯀꯥꯟꯒꯤ ꯀꯥꯂꯦꯟ ꯊꯥꯁꯤ ꯃꯇꯥ ꯑꯃꯅꯤꯀꯣ ꯑꯩꯈꯣꯏꯅꯒ ꯈꯥꯡꯕ ꯉꯝꯕꯒꯤ ꯄꯥꯡꯒꯜꯒ ꯂꯩꯖꯗꯦ ꯀꯩꯅꯣ ꯅꯪꯅ ꯇꯨꯃꯤꯟꯅ ꯒ꯭ꯌꯥꯟ ꯇꯥꯕꯤ ꯁꯥꯔꯒ ꯂꯩꯗꯨꯅ ꯅꯋꯥ ꯀꯥꯏꯅꯔꯕꯣ ꯍꯩꯃꯥ ꯈꯨꯝꯗꯕꯤꯒꯤ ꯇꯧꯏ ꯇꯣꯡꯁꯥꯡ ꯇꯥꯗꯤ ꯑꯣ ꯏꯇꯥ ꯇꯣꯡꯁꯥꯡ ꯑꯁ ꯈꯪꯅꯤꯡ ꯆꯥꯕꯤ ꯃꯤ ꯀꯧꯕꯕꯨ ꯑꯗꯨꯃꯥꯏꯅ ꯁꯦꯒꯥꯏꯔ ꯀꯧꯅꯕ꯭ꯔꯥ ꯀꯌꯥ ꯑꯗꯨꯝ ꯌꯦꯡꯉꯨꯅꯦ ꯉꯁꯥꯏꯗꯒꯤ ꯅꯅꯥꯛꯇ ꯐꯝꯂꯒ ꯆꯕꯦꯡ ꯆꯕꯦꯡ ꯉꯥꯡꯉꯤꯗꯣ ꯅꯪꯒꯤ ꯅꯅꯥ ꯐꯖꯕꯤꯗꯨꯅ ꯇꯥꯖꯗ꯭ꯔꯒ ꯕꯦꯝꯃ ꯅꯪꯁꯨ ꯉꯛꯆꯩꯍꯦ ꯀꯥꯟꯗꯦ ꯅꯇꯟꯗ ꯁ꯭ꯋꯥꯏꯗ ꯑꯇꯣꯝꯕꯤ ꯃꯆꯥꯗꯧꯅ ꯐꯝꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯃꯌꯥꯝ ꯁꯥꯟꯅꯔꯤꯁꯦ ꯌꯥꯎꯔꯨꯁꯤ ꯂꯥꯛꯑꯣ ꯏꯇꯥ ꯂꯥꯕ ꯑꯩ ꯌꯥꯎꯅꯤꯡꯗ꯭ꯔꯦꯗ ꯉꯁꯤꯗꯤ ꯑꯩꯒꯤ ꯋꯥꯈꯜꯁꯦ ꯌꯥꯝ ꯆꯔꯥꯡꯅꯩ ꯃꯔꯝꯁꯨ ꯏꯁꯥꯅ ꯈꯪꯖꯗꯦ ꯅꯁꯥꯅ ꯈꯪꯗ꯭ꯔꯗꯤ ꯀꯅꯥꯅ ꯈꯪꯗꯣꯔꯤꯒꯦ ꯏꯕꯦꯝꯃꯧ ꯅꯠꯇꯦ ꯅꯪꯒꯤꯁꯤꯕꯨ ꯇꯁꯦꯡꯅꯃꯛꯀꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕ ꯍꯥꯏꯕꯗꯨꯔꯣ ꯅꯠꯇ꯭ꯔꯗꯤ ꯇꯧꯁꯤꯟꯅꯩꯔꯣ ꯑꯩꯒꯤꯁꯦ ꯑꯩꯗꯤ ꯐꯥꯒꯤ ꯃꯥꯜꯂꯨꯔꯤ ꯑꯗꯨꯒ ꯅꯪꯗꯤ ꯆꯥꯅꯃꯛꯀꯤ ꯑꯣꯏꯔꯦ ꯑꯣ ꯏꯇꯥ ꯀꯣꯛꯆꯥꯎꯕꯤ ꯆꯤꯟꯗꯨꯝꯕꯤ ꯆꯤꯟꯐꯩ ꯈꯣꯡꯇꯦꯛꯄꯤ ꯅꯣꯏꯁꯤꯗ ꯂꯣꯏꯅ ꯂꯥꯛꯑꯣ ꯏꯇꯥ ꯇꯣꯡꯁꯥꯡꯁꯦ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯦꯌꯦ ꯑꯩꯈꯣꯏ ꯃꯌꯥꯝ ꯏꯀꯣꯏ ꯏꯀꯣꯏꯅ ꯐꯝꯃꯒ ꯃꯥꯒꯤ ꯅꯨꯡꯉꯥꯏꯇ ꯋꯥꯔꯤꯁꯦ ꯇꯥꯁꯤ ꯂꯥꯛꯑꯣ ꯀꯔꯤꯒꯤ ꯃꯤ ꯀꯧꯔꯤꯅꯣ ꯑꯩꯗꯤ ꯃꯣꯏꯒ ꯀꯌꯥ ꯄꯨꯟꯗꯦꯁꯦ ꯈꯪꯉꯤ ꯅꯠꯇ꯭ꯔꯣ ꯑꯁ ꯂꯣꯏꯅ ꯄꯥꯏꯁꯤꯟꯅꯔꯦ ꯇꯜꯂꯦꯍꯤ ꯏꯇꯥ ꯂꯥꯕ ꯅꯪꯁꯤꯗꯤ ꯃꯤꯅ ꯑꯩꯁꯦ ꯅꯣꯛꯅꯅꯕ ꯅꯨꯡꯉꯥꯏꯅꯕ ꯌꯥꯝ ꯁꯤꯠꯂꯦꯕ ꯑꯣ ꯑꯩꯒꯤ ꯏꯇꯥ ꯄꯩꯒꯟꯕꯤ ꯃꯣꯏꯁꯨꯅꯦ ꯇꯤꯟꯅꯔꯗꯤ ꯂꯣꯏ ꯅꯨꯡꯉꯥꯏꯕꯅꯤ ꯑꯩꯅ ꯅꯨꯄꯥ ꯑꯣꯏꯖꯔꯁꯨ ꯈꯔ ꯊꯦꯛꯄꯁꯤꯗ ꯇꯤꯟꯅꯕ ꯅꯨꯡꯉꯥꯏꯌꯦꯅ ꯄꯪꯇꯤꯟꯗ ꯇꯤꯟꯅꯕ ꯍꯧꯔꯤ ꯑꯩꯁꯦ ꯀꯩꯒꯨꯝꯕ ꯊꯋꯥꯏ ꯑꯣꯏꯔꯝꯗ꯭ꯔꯕ ꯑꯗꯒꯤ ꯁꯝꯒꯁꯤꯅ ꯌꯥꯝ ꯁꯥꯡꯂꯝꯃꯕ ꯑꯗꯨꯒ ꯅꯤꯡꯒꯁꯦ ꯈꯖꯤꯛ ꯄꯤꯛꯂꯞꯀ ꯇꯧꯔꯕ ꯑꯗꯨꯗꯒꯤꯗꯤ ꯏꯃꯥꯟꯅꯕꯤ ꯅꯩꯊꯦꯛꯄꯤ ꯃꯌꯥꯝꯒ ꯄꯨꯜꯂꯒ ꯅꯩ ꯇꯧꯊꯦꯛꯄ ꯑꯁꯤ ꯍꯥꯏꯔꯒ ꯕꯨꯠ ꯂꯥꯕꯗꯨ ꯃꯁꯝ ꯈꯔ ꯍꯧꯕꯗꯨ ꯐꯠ ꯐꯠꯀ ꯍꯥꯏꯔꯒ ꯃꯊꯟꯇ ꯏꯔꯥꯡꯒ ꯁꯥꯒꯠꯆꯩ ꯇꯨꯡꯗ ꯄꯥꯏꯁꯤꯜꯂꯛꯂꯤꯕ ꯕꯨꯠ ꯃꯔꯤꯗꯨꯁꯨ ꯃꯥꯅ ꯈꯠꯂꯤꯕꯗꯨ ꯌꯥꯎꯔꯒ ꯍꯨꯔꯨꯔꯨ ꯎꯡꯏ ꯑꯗꯨꯒ ꯃꯈꯣꯏ ꯃꯁꯦꯟ ꯑꯣꯟꯁꯤꯟꯅꯔꯒ ꯃꯈ꯭ꯌꯥꯠꯀ ꯁꯦꯒꯥꯏꯈꯩ ꯅꯣꯛꯏ ꯕꯨꯠ ꯇꯣꯡꯁꯥꯡꯗꯤ ꯃꯅꯥꯗꯨ ꯃꯦꯜꯂꯒ ꯁꯥꯎꯅ ꯍꯧꯒꯠꯂꯛꯏ ꯅꯣꯏꯁꯤꯗꯤ ꯌꯥꯝ ꯈꯠꯂꯦ ꯒ꯭ꯌꯥꯟ ꯇꯥꯕꯤ ꯑꯩꯒꯤ ꯃꯅꯥꯛꯇ ꯑꯈꯠꯄꯤ ꯅꯣꯏ ꯆꯪꯉꯛꯀꯅꯣ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯑꯩꯅ ꯍꯥꯏꯕ꯭ꯔꯥ ꯍꯥꯏꯗꯕ꯭ꯔꯥ ꯀꯣꯛꯆꯥꯎꯕꯤꯅ ꯍꯦꯔ ꯇꯣꯡꯁꯥꯡ ꯂꯥꯕꯁꯦ ꯅꯪꯒ ꯍꯥꯟꯅ ꯄꯨꯟꯖꯔꯁꯨ ꯑꯩꯈꯣꯏꯒꯅ ꯍꯦꯜꯂꯤ ꯋꯥꯈꯜ ꯆꯥꯟꯅꯕ ꯅꯪꯅ ꯈꯠꯇꯤ ꯈꯠꯅꯤꯡ ꯃꯌꯥꯝꯒꯤ ꯃꯃꯥꯡꯗ ꯑꯔꯦꯝꯕꯤ ꯑꯃꯨꯛꯁꯨ ꯁꯥꯅꯤꯡ ꯌꯥꯝ ꯋꯥꯔꯦ ꯅꯪꯒꯤ ꯅꯥꯇꯧꯗꯨꯅ ꯍꯦꯟꯅ ꯆꯤꯟꯐꯩꯕꯤꯅ ꯀꯣꯛꯆꯥꯎꯕꯤꯅ ꯍꯥꯏꯔꯤꯁꯦ ꯑꯆꯨꯝꯕꯅꯦ ꯇꯣꯡꯁꯥꯡ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯃꯪꯉ ꯂꯩꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯑꯩꯈꯣꯏ ꯄꯨꯜꯂꯒ ꯉꯥꯎꯈꯩꯁꯦ ꯖꯒꯣꯏ ꯁꯥꯗꯔꯒ ꯄꯨꯟꯁꯤꯁꯦ ꯅꯨꯡꯉꯥꯏꯊꯣꯛꯇꯧꯅꯤ ꯇꯥꯏꯕꯪ ꯃꯤ ꯑꯣꯏꯔꯤꯀꯥꯟꯗ ꯉꯥꯎꯕ ꯐꯪꯍꯧꯗ꯭ꯔꯕ ꯑꯩꯈꯣꯏꯗꯤ ꯊꯋꯥꯏ ꯑꯣꯏꯔꯀꯥꯟꯁꯤꯗ ꯉꯥꯎꯕ ꯇꯥꯕꯅꯤ ꯅꯠꯇ꯭ꯔꯥ ꯅꯩꯊꯦꯛꯄꯤꯁꯤꯡ ꯂꯥꯕꯅ ꯌꯥꯔꯤꯁꯦ ꯏꯇꯥ ꯇꯣꯡꯁꯥꯡꯒꯤ ꯑꯋꯥꯕꯁꯦ ꯀꯔꯤꯅꯣ ꯍꯥꯟꯅ ꯐꯖꯅ ꯍꯪꯕꯤꯈꯤꯁꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯂꯥꯡꯉꯁꯨ ꯂꯥꯡꯁꯦꯕ ꯀꯣ ꯌꯥꯏꯗꯅ ꯇꯣꯡꯁꯥꯡ ꯐꯝꯗꯧꯁꯦ ꯀꯩꯒꯤꯅꯣ ꯅꯪ ꯅꯨꯡꯉꯥꯏꯇ꯭ꯔꯤꯗꯣ ꯍꯥꯏꯌꯣ ꯊꯧ ꯂꯩꯇꯕ ꯑꯩꯈꯣꯏ ꯈꯔ ꯇꯥꯗꯨꯒꯩ ꯉꯥꯏꯔꯤ ꯍꯥꯏꯔꯣ ꯀꯩꯅꯣ ꯇꯣꯡꯁꯥꯡꯗꯨ ꯃꯁꯝꯗꯨ ꯃꯅꯥꯗꯒ ꯇꯞꯅ ꯊꯦꯠꯆꯤꯜꯂꯤ ꯑꯗꯨꯒ ꯃꯃꯥꯡꯗ ꯐꯝꯂꯤꯕ ꯕꯨꯠ ꯃꯔꯤꯗꯨꯗ ꯑꯃꯨꯛꯀ ꯌꯦꯡꯂꯒ ꯇꯞꯅ ꯍꯥꯏꯔꯛꯏ ꯑꯩꯅ ꯃꯐꯝꯁꯤꯗ ꯂꯩꯔꯛꯏꯁꯦ ꯐꯅꯗꯤ ꯀꯨꯏꯔꯦꯗꯅ ꯍꯥꯏꯗꯤ ꯅꯣꯏꯅ ꯂꯥꯛꯇ꯭ꯔꯤꯉꯩ ꯑꯩꯅ ꯍꯥꯟꯅ ꯂꯩꯔꯛꯑꯦ ꯍꯥꯏꯔꯤꯕ ꯂꯥꯕꯅ ꯑꯁ
ꯋꯥꯊꯤ ꯉꯥꯡꯗꯅ ꯑꯃꯨꯛ ꯂꯩꯍꯦ ꯍꯥꯏꯗ ꯋꯥꯗꯣ ꯀꯣꯛ ꯁꯠ ꯍꯥꯏꯔꯣ ꯀꯩꯅꯣ ꯇꯥꯅꯤꯡꯕꯅꯤ ꯏꯁꯥꯁꯦ ꯃꯔꯤꯡ ꯆꯠꯂꯦ ꯍꯥꯏꯕꯅꯤ ꯅꯪꯕꯨ ꯑꯗꯨꯕꯨꯔꯣ ꯑꯩꯁꯦ ꯂꯩꯔꯝꯂꯦꯟꯗ ꯆꯠꯄꯁꯨ ꯉꯝꯗ꯭ꯔꯕꯅꯤꯅ ꯁ꯭ꯋꯥꯏꯁꯤꯗ ꯅꯨꯄꯥ ꯑꯃꯒ ꯂꯨꯍꯣꯡꯂꯒ ꯂꯩꯅꯤꯡꯕ ꯍꯥꯏꯇꯥꯔꯦ ꯆꯤꯟꯗꯨꯝꯕꯤꯅ ꯂꯣꯏꯔꯦ ꯃꯥꯒꯤ ꯋꯥꯔꯤꯁꯤꯗꯤ ꯁꯥꯊꯤꯅ ꯌꯥꯗ꯭ꯔꯦ ꯀꯥꯏꯗꯤ ꯁꯨꯡꯌꯥ ꯌꯥꯗ꯭ꯔꯦ ꯀꯣꯛꯆꯥꯎꯕꯤꯅ ꯉꯥꯏꯈꯣꯅꯤ ꯇꯣꯡꯁꯥꯡ ꯅꯪꯅ ꯂꯨꯍꯣꯡꯗꯧꯔꯤꯕ ꯅꯨꯄꯥꯁꯤꯅ ꯀꯅꯥꯅꯣ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕꯤ ꯅꯩꯊꯦꯛꯄꯤ ꯂꯥꯕꯒꯔꯣ ꯂꯥꯕ ꯃꯈꯨꯠ ꯑꯅꯤꯗꯨ ꯐ꯭ꯔꯤꯡꯒ ꯀꯜꯂꯒ ꯑꯁ ꯉꯝꯃꯣꯏ ꯑꯩ ꯉꯝꯃꯣꯏꯀꯣ ꯃꯤ ꯑꯩꯗꯤ ꯂꯩꯔꯥꯡꯂꯛꯇꯒꯤ ꯑꯊꯣꯏꯕꯤꯅꯦ ꯐꯖꯕꯤ ꯑꯩꯒꯕꯨ ꯃꯥꯒ ꯀꯃꯥꯏꯅ ꯂꯨꯍꯣꯡꯗꯣꯏꯅꯣ ꯅꯣꯏꯁꯨꯕ ꯋꯥꯈꯜ ꯌꯥꯏꯍꯦ ꯇꯣꯡꯁꯥꯡꯅ ꯅꯣꯏꯅ ꯉꯥꯡꯅꯔꯤꯗꯣ ꯑꯝꯇ ꯅꯠꯇꯦ ꯑꯩꯅ ꯍꯥꯏꯗꯤ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯒ ꯍꯥꯏꯕꯅꯤ ꯃꯣꯏꯒ ꯂꯨꯍꯣꯡꯕ ꯐꯪꯗ꯭ꯔꯁꯨ ꯃꯣꯏꯒꯤ ꯍꯛꯆꯥꯡꯗ ꯆꯪꯂꯒ ꯑꯩꯒ ꯄꯨꯟꯅ ꯂꯩꯃꯤꯟꯅꯕ ꯌꯥꯏꯗꯅ ꯄꯨꯟꯁꯤꯁꯦ ꯍꯤꯡꯂꯤꯉꯩꯗꯁꯨ ꯋꯥꯕ ꯌꯥꯕ ꯋꯥꯔꯛꯏ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯁꯤꯔꯀꯥꯟꯁꯤꯗ ꯅꯤꯡꯕ ꯊꯨꯡꯗꯦ ꯑꯗꯨꯅ ꯑꯩꯁꯨ ꯑꯩꯒꯤ ꯅꯨꯡꯉꯥꯏꯖꯒꯗꯕ ꯂꯝꯕꯤ ꯑꯃ ꯊꯤꯕꯅ ꯐꯔꯦꯅ ꯈꯜꯂꯦ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯀꯔꯤ ꯑꯀꯥꯏꯕꯕꯨ ꯌꯥꯎꯒꯦꯅꯦ ꯆꯤꯟꯐꯩꯕꯤꯅ ꯀꯩꯁꯨ ꯌꯥꯎꯗꯦ ꯅꯪꯅ ꯐꯅꯤ ꯍꯥꯏꯕꯗꯣ ꯑꯗꯨꯝ ꯇꯧ ꯅꯪꯅ ꯍꯦꯛ ꯈꯟꯕꯗꯣ ꯑꯩꯈꯣꯏꯒꯤ ꯍꯥꯏꯕꯨ ꯅꯪꯕు ꯃꯐꯝꯁꯤꯗꯒꯤ ꯊꯤꯟꯗꯣꯛꯄꯤꯕ ꯑꯗꯨꯒ ꯍꯌꯦꯡꯋꯥꯏ ꯃꯥꯏꯕ ꯃꯥꯏꯕꯤꯅ ꯇꯥꯟꯊꯣꯔꯛꯄꯗ ꯅꯪꯕꯨ ꯂꯝꯂꯣꯡ ꯑꯍꯨꯝ ꯐꯥꯝꯕꯗꯒꯤ ꯑꯃꯨꯛ ꯂꯧꯁꯤꯟꯕꯤꯕ ꯂꯥꯛꯄ ꯑꯅꯤ ꯈꯛꯇꯅꯤ ꯂꯥꯕꯅ ꯍꯦ ꯃꯤ ꯆꯠꯐꯧ ꯆꯠꯇ꯭ꯔꯤ ꯍꯜꯂꯛꯄꯒꯤ ꯋꯥꯔꯤ ꯁꯥꯔꯤꯗꯣ ꯃꯤ ꯅꯨꯡꯉꯥꯏꯈꯤꯔꯣꯏꯌꯦ ꯈꯪꯗꯕ꯭ꯔꯥ ꯅꯪꯕꯨ ꯑꯗꯨꯏ ꯁꯔꯨꯛ ꯑꯍꯤꯡꯁꯤꯗ ꯇꯥꯏꯕꯪꯒꯤ ꯑꯄꯪꯕ ꯀꯅꯥ ꯆꯠꯂꯤꯒꯤ ꯊꯤꯔꯨꯁꯤ ꯂꯥꯛꯑꯣ ꯑꯩꯈꯣꯏ ꯏꯇꯥ ꯇꯣꯡꯁꯥꯡꯅ ꯅꯤꯡꯖꯕꯁꯦ ꯊꯨꯡꯅꯕ ꯂꯥꯛꯅꯔꯣꯏ ꯏꯃꯥꯟꯅꯕꯤꯁꯤꯡ ꯅꯩꯈꯥꯏꯔꯒ ꯆꯠꯂꯁꯦ ꯂꯥꯕꯅ ꯃꯥꯡ ꯊꯥꯗꯨꯅ ꯃꯅꯤꯡꯒꯗꯨ ꯊꯦꯛꯇꯣꯛꯂꯒ ꯆꯠꯂꯤ ꯑꯇꯩꯗꯨꯁꯨ ꯃꯈ꯭ꯋꯥꯡꯒ ꯃꯦꯠꯇꯨꯅ ꯊꯦꯛꯂꯒ ꯃꯇꯨꯡ ꯏꯟꯅꯈꯤ ꯁꯣꯝꯗ ꯄꯥꯔꯤ ꯑꯃꯗꯤ ꯅꯤꯡꯊꯦꯝꯗꯨ ꯂꯝꯕꯤꯗ ꯇꯞꯅ ꯂꯥꯛꯏ ꯅꯤꯡꯊꯦꯝꯅ ꯁꯤ ꯊꯣꯛꯅꯤꯁꯦ ꯑꯩꯅ ꯉꯁꯥꯏꯅ ꯍꯥꯏꯔꯕꯅꯦꯕ ꯅꯨꯃꯤꯗꯥꯡꯗ ꯆꯥꯛ ꯆꯥꯅꯕ ꯆꯠꯄꯁꯦ ꯉꯟꯍꯜꯂꯛꯀꯦ ꯍꯦꯛꯇ ꯌꯥꯗꯕ ꯐꯔꯦ ꯍꯧꯖꯤꯛꯇꯤ ꯁꯪꯁꯥꯔꯁꯤ ꯄꯨꯡꯃꯝ ꯃꯝꯃꯦꯗꯣ ꯇꯧꯔꯦꯕ ꯄꯥꯔꯤꯅ ꯅꯤꯡꯊꯦꯝ ꯅꯪꯁꯦ ꯋꯥ ꯌꯥꯝ ꯉꯥꯡꯉꯦ ꯇꯜꯂꯦ ꯑꯣꯏꯕ ꯊꯦꯡꯉ ꯀꯩꯗꯧꯔꯒꯦ ꯌꯥꯝ ꯂꯥꯞꯄꯁꯨ ꯅꯠꯇꯦ ꯈꯨꯟꯖꯦꯜꯗꯒꯤ ꯑꯩꯈꯣꯏ ꯂꯩꯀꯥꯏ ꯇꯥꯅ ꯍꯜꯂꯛꯄꯁꯤꯒꯤꯔꯣ ꯅꯪꯅ ꯉꯁꯥꯏꯗꯤ ꯉꯥꯡꯉꯤꯁꯦ ꯑꯗꯨꯒꯤ ꯅꯠꯇ꯭ꯔꯗꯤ ꯀꯔꯤꯒꯤ ꯑꯣꯏꯅꯤ ꯆꯥꯔꯁꯨ ꯉꯟ ꯍꯜꯂꯛꯄ ꯑꯣꯏꯔꯗꯤ ꯀꯩꯁꯨ ꯍꯥꯏꯔꯣꯏꯗꯕ ꯀꯥꯏꯗꯩ ꯁꯤꯗꯤ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯑꯣꯏꯔꯤ ꯌꯨ ꯊꯛꯄ ꯍꯩꯇ꯭ꯔꯁꯨ ꯐꯝꯖꯟꯅꯔꯒ ꯆꯥꯅꯕꯁꯤꯡꯗꯣ ꯆꯥꯊꯣꯛꯏ ꯃꯣꯏꯗꯤ ꯉꯥꯎꯔꯕꯅꯤꯅ ꯑꯝꯇ ꯆꯥꯅꯗ꯭ꯔꯦꯗꯅ ꯑꯗꯨꯅ ꯑꯩꯅ ꯂꯣꯏ ꯆꯥꯊꯣꯛꯄꯅꯤ ꯅꯩꯗ꯭ꯔꯅ ꯇꯧꯁꯦ ꯅꯩꯕꯅ ꯂꯣꯏꯔꯦ ꯑꯩꯅ ꯃꯄꯥꯟ ꯊꯣꯛꯄ ꯆꯠꯂꯤꯀꯥꯟꯗ ꯃꯤꯒꯤ ꯃꯔꯤꯅꯕ ꯆꯥꯊꯣꯛꯄꯒꯤ ꯈꯠꯅꯔꯒ ꯂꯩꯔꯝꯕꯗꯣ ꯅꯃꯥꯏꯗꯣ ꯈꯔ ꯏꯀꯥꯏꯌꯨ ꯏꯃꯥꯟꯅꯕꯅꯤ ꯀꯥꯏꯅ ꯃꯩ ꯊꯥꯕ ꯑꯣꯏꯅ ꯇꯧꯔꯗꯅ ꯄꯦꯜꯂꯦ ꯑꯩ ꯂꯥꯡꯅꯨ ꯇꯥꯅꯤꯡꯗꯦ ꯂꯝꯕꯤꯁꯦ ꯌꯥꯝ ꯃꯝ ꯏꯕꯥꯅꯤꯅ ꯁꯨꯝ ꯂꯥꯡꯉꯗꯤ ꯕꯨꯊꯣꯛꯂꯛꯀꯅꯤ ꯇꯨꯃꯤꯟ ꯂꯩꯌꯨ ꯄꯥꯔꯤ ꯅꯪ ꯁꯤꯅ ꯃꯥꯏꯗꯨꯗ ꯈꯨꯄꯥꯛꯁꯤꯅ ꯑꯣꯟ ꯊꯥꯗ꯭ꯔꯤ ꯐꯥꯎ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯑꯄꯦꯟꯕ ꯍꯥꯏꯕꯗꯣ ꯐꯪꯗꯧ ꯃꯥꯟꯗꯦꯕ ꯑꯗꯨꯅ ꯅꯃꯥꯏꯗꯣ ꯂꯣꯟꯁꯤꯜꯂꯧꯗꯅ ꯈꯨꯄꯥꯛꯁꯤꯅ ꯈꯤꯇꯪ ꯀꯟꯇꯛꯅ ꯑꯝꯇ ꯊꯥꯖꯒꯦ ꯋꯥꯊꯤ ꯉꯥꯡꯒꯅꯨ ꯅꯤꯡꯊꯦꯝ ꯃꯝꯅ ꯃꯔꯣꯜ ꯑꯃ ꯃꯝꯕꯅꯤ ꯑꯔꯦꯝꯕꯗ ꯅꯪ ꯍꯥꯠꯇꯣꯛꯂꯒ ꯊꯅꯝꯁꯅꯤ ꯈꯠꯅꯕ ꯌꯥꯝ ꯍꯧꯔꯛꯀꯅꯨ ꯂꯝꯕꯤꯒꯤ ꯅꯥꯀꯜꯗ ꯑꯁꯣꯡꯕ ꯃꯣꯡꯁꯣꯡꯁꯨ ꯌꯥꯝꯅ ꯂꯩ ꯅꯥꯀꯟꯗ ꯋꯥ ꯃꯌꯥꯝ ꯑꯃꯁꯨ ꯍꯧꯔꯤ ꯚꯨꯠ ꯇꯣꯡꯁꯥꯡ ꯍꯣꯏꯗꯨ ꯃꯔꯤ ꯂꯥꯛꯄꯗ ꯋꯥ ꯌꯥꯝꯅ ꯍꯧꯕ ꯂꯩꯔꯛ ꯑꯃ ꯌꯧꯔꯦ ꯃꯈꯣꯏꯗꯨ ꯃꯐꯝꯗꯨ ꯌꯧꯕꯒ ꯃꯤ ꯂꯥꯛꯄ ꯉꯥꯏꯔꯤꯅꯦ ꯍꯥꯏꯗꯨꯅ ꯐꯝꯃꯒ ꯈꯗꯥꯡ ꯃꯦꯠꯇꯨꯅ ꯂꯩ ꯆꯤꯟꯐꯩꯕꯤꯅ ꯂꯥꯛꯄꯨ ꯂꯥꯛꯀꯗ꯭ꯔꯣ ꯑꯩꯈꯣꯏꯅ ꯉꯥꯏꯔꯤꯁꯦ ꯑꯩꯗꯤ ꯑꯣꯏꯗꯧ ꯃꯥꯟꯗꯦꯕꯣ ꯀꯣꯛꯆꯥꯎꯕꯤꯅ ꯑꯁ ꯇꯨꯃꯤꯟ ꯂꯩꯌꯨꯍꯦ ꯂꯥꯛꯇ꯭ꯔꯁꯨ ꯃꯍꯨꯠꯅꯤ ꯀꯅꯥ ꯈꯪꯕꯅꯣ ꯏꯁꯣꯔꯅ ꯏꯇꯥ ꯇꯣꯡꯁꯥꯡꯒꯤ ꯑꯋꯥꯕꯁꯦ ꯈꯪꯕꯤꯗꯅ ꯇꯥꯏꯕꯪ ꯃꯤ ꯑꯃ ꯊꯥꯕꯤꯔꯛꯄ꯭ꯔꯁꯨ ꯂꯥꯕꯅ ꯅꯨꯄꯥ ꯃꯁꯛ ꯐꯖꯕ ꯑꯣꯏꯔꯝꯃꯗꯤ ꯑꯩꯒꯤ ꯑꯣꯏꯅꯤꯀꯣ ꯑꯩꯗꯤ ꯐꯖꯕ ꯅꯨꯄꯥꯅ ꯏꯃꯥꯡꯗ ꯂꯥꯜꯂꯒ ꯆꯠꯈꯤꯕꯁꯦ ꯃꯤꯠꯀꯁꯦ ꯆꯣꯡꯊꯣꯛꯈꯩ ꯂꯥꯎꯊꯣꯛꯑꯒ ꯌꯦꯡꯉꯤ ꯈꯪꯉꯕ ꯍꯤꯡꯆꯥꯕꯤꯁꯤꯡ ꯑꯗꯨꯅ ꯃꯁꯛ ꯐꯖꯕ ꯅꯨꯄꯥ ꯂꯥꯛꯑꯗꯤ ꯑꯩꯒꯤ ꯑꯣꯏꯗꯣꯏꯅꯤ ꯇꯣꯡꯁꯥꯡꯅ ꯌꯥꯔꯦ ꯂꯥꯕ ꯅꯪꯒꯤ ꯍꯧꯅꯕꯤ ꯐꯔꯛ ꯐꯨꯕꯤꯗꯣ ꯇꯧꯔꯛꯀꯅꯨ ꯀꯩꯒꯨꯝꯕ ꯁꯤꯗ ꯂꯥꯛꯄ ꯅꯨꯄꯥꯈꯩꯗꯣ ꯑꯩꯒꯤꯅꯤ ꯈꯔ ꯌꯥꯝꯅ ꯂꯥꯛꯄꯗ ꯃꯁꯛ ꯈ꯭ꯋꯥꯏ ꯐꯖꯕꯗꯣ ꯑꯩꯒꯤ ꯈꯜꯂꯒ ꯑꯇꯩꯗꯨꯅ ꯅꯣꯏꯒꯤ ꯑꯣꯏꯖꯧ ꯍꯧꯖꯤꯛꯀꯤꯗꯤ ꯅꯨꯡꯁꯤꯕ ꯊꯤꯔꯤꯕꯤ ꯑꯩꯒꯤ ꯑꯣꯏꯅ ꯈꯜꯂꯣ ꯍꯥꯏꯕꯅꯤ ꯋꯥꯔꯛꯇꯕꯤ ꯍꯣꯏꯍꯦ ꯀꯔꯤꯅꯣ ꯏꯁꯧꯅ ꯍꯥꯟꯅ ꯃꯥꯡ ꯊꯥꯗꯧꯒꯤꯗ ꯇꯧꯔ ꯂꯩꯔꯗꯅ ꯑꯁꯤꯅꯕꯨ ꯅꯨꯄꯥ ꯀꯥꯏꯅ ꯐꯪꯗ꯭ꯔꯗꯤ ꯀꯂꯛ ꯑꯣꯟꯊꯣꯛꯅ ꯄꯦꯜꯂꯅꯤꯗ ꯆꯤꯟꯗꯨꯝꯕꯤꯗꯤ ꯃꯣꯏꯒꯤ ꯋꯥꯔꯤꯗꯨ ꯇꯥꯅ ꯃꯆꯤꯟ ꯑꯇꯨꯝꯕꯗꯨꯅ ꯂꯩꯕꯥꯛꯇ ꯉꯥꯛꯂꯒ ꯎꯏꯗꯨꯅ ꯂꯩꯔꯤ ꯂꯥꯕꯅ ꯃꯇꯧꯗꯨꯗ ꯃꯤꯠ ꯅꯥꯔꯗꯨꯅ ꯃꯆꯤꯟꯗꯨꯗ ꯃꯈꯣꯡꯅ ꯈꯤꯇꯪꯒ ꯀꯥꯎꯏ ꯑꯗꯨꯝꯅ ꯇꯧꯕꯗꯨꯗ ꯆꯤꯟꯗꯨꯝꯕꯤꯗꯨ ꯃꯈꯥꯗ ꯎꯞꯄꯒ ꯇꯨꯁꯤꯜꯂꯤ ꯃꯇꯧꯗꯨꯗ ꯑꯇꯩꯗꯨꯗꯤ ꯁꯦꯒꯥꯏꯈꯩ ꯅꯣꯛꯏ ꯃꯈꯣꯏꯅ ꯅꯣꯛꯄꯗꯨ ꯂꯥꯞꯇꯛꯅ ꯂꯥꯛꯂꯤꯕ ꯅꯨꯄꯥ ꯑꯅꯤꯗꯨꯅ ꯍꯥꯏꯐꯦꯠ ꯇꯥꯏ ꯄꯥꯔꯤꯅ ꯅꯤꯡꯊꯦꯝ ꯃꯤ ꯅꯣꯛꯄ ꯃꯈꯣꯜ ꯑꯃ ꯇꯥꯗ꯭ꯔꯣ ꯀꯥꯏꯗꯩ ꯃꯤ ꯅꯣꯛꯄꯅꯣ ꯑꯍꯤꯡꯁꯤꯗ ꯐꯥꯒꯤ ꯇꯧꯔꯛꯀꯅꯨꯀꯣ ꯃꯇꯥꯡ ꯆꯥꯗꯦ ꯐꯥꯒꯤ ꯅꯠꯇꯦ ꯃꯤ ꯈꯔ ꯄꯨꯟꯁꯤꯟꯅꯔꯒ ꯅꯣꯛꯄꯒꯤ ꯈꯣꯟꯖꯦꯜ ꯅꯠꯇ꯭ꯔꯒ ꯁ꯭ꯋꯥꯏꯁꯤꯗ ꯌꯨ ꯊꯛꯄ ꯃꯤꯒ ꯄꯨꯜꯂꯤ ꯆꯠ ꯍꯥꯏꯕꯅꯤ
Pari, nang si taning da wayong ngang isayda. Suyam tingakan sida po, noy na baka na yung tagtorige. Mochi ngang na liron, ay sali. Ahing sida, cha yam ngang imi. Lehor, ngay ko prapra ko zaki. Ay mikiti, ngay ko ay pinay, salurangan ba? Tasin na dabi ito. Somda laban na, mangagtut hanggat laga yeng bada, nupa ani lakli bado uri. Haraw na puk hanggat laga. Ilay. Ikaw yung nangasari, di iwa na ngayon siya, lakti lai. Itatong sang, nang di narayabag yan pare. Nawaga pangdori ko, midiyadi ko, kalaksay ko, yan chayawa ni. Noy maning dalayo ko, ay tap na way saba horaga, koy na mayabri yengi. Yadraga, way masada songsin kigeba. Noy na, mateng krapang bitar. Hindi ngay ko ay buni. Kaya ginindang na, yung kigalito pa. Ay napagi daw buni. Kanagi sumakulta dahi buni. Hindi kaya ano na sa lingiyong. Nang ibo, nang kudi tizilaga, nayado tiyo yan ang. Minay si tanam duwari. Tap kay sasilagay iwam na siya. Uy ma, huwag kasi kanyang tawri. Tongsang, tungdagi mayado higatlaga si Rol tawri. Nabuk nabado pa na ba ay nanbiyuro. Tatraga, natipay-dokera ay naibigi. Uy, 강해. Kanano sige daw. Nagandagi dumina irang si dito kanano. Tolo ba? Nang mga dukupak na on tagi. Tuglak pa ikay sayi, tali. Sumay na luolaga dum, wari sagi ba? Hawrida na. Mana, tinga ka na sa kanuhayb daw. Nasidi, ingon na tuwid na. Kamay to nisdi. Kaysukum dabida, tumina sa lagi. Tungan na kayengaroy. Mira karani. Hay ma, karay doon sa dito. Ay som na layre, som da. Adom na natigi. Ngay ko, som doon thora kuwo. Chindumbina. Tungsang, pang dabidong na lauraga layran. Ay ko'y sana batingi. Kan na silaga, masada kong sumsilo. Natraga, ikaw na pairaga lang sinbirura. Kuksaw bina. Ado na parang si lupa siya ayaw kri. Masay di ngay naga ari matadaw rin. Laban na. Ikay sa nabi oiraga amuk lay. Magi sigumba mamay sunbi siya. Tau ganong ay na panibay na. Ima na bising. Makumukos siya. Paro lupa si masayong na ba. Ekta lang krasi. Tongsang na. Ngay ko ima na bimayam. Ang tangay ko. Ay suram tukon kikiba. Lupa si da palaw dyan di ay ikay ni ba? Ay ma, kungkut pa kali. Uy ma, hay re, lang ni. Ay bay re, imanabi, ay bay re. Tongsang do pay ra lang ba do da kan na paisin ki. Asom da lang ni babut Maria do mamit ka do kupsilaga mun na yeng do na lay. Usin na sina pari gi masado da tongsang gi masado put law na phausilaga sangri. Sapo ka na paisilag pagi pari do makado upaga tusit. But Maria do di pan ga song laga haraw. Chindumbina. Yam harawi, itatong sang siya, pasi masada sangkri. Ay ko'y su, papangan niya, yam harawi. Jinpay bina, tumlim masin kutum siga, mawaga su pami mali tawrisi. Hay, tijintum, nasindo, laybak ta kras suzilaga, paksilalo hay binadra. Lupa pangoyi, nang harawi do, kay su kanaroy. Is, nang nakayam pazarda na, nasin apay ba do, jungtok piyura. Chak TV, nasagi na sa tiyeng da na, midanok ngari do kay kino. Koksaw bina. Imanabi laba, masaktiba ni na kanaba siya yung manungay dra. Ay ko'y di pazabi ni na lemtek pi oy dra. Ngoy di yengo, nupa pang dabagi, masagi at tiba masagsing siya yung da kay hunari si nung indra. Laban na. Yam nung ningi kamay daw ni, kuno ni nga ma. Ning manaloy. Eh niya, kanagano taning di. Adoy sarok, hala sila. Kalalay daga, itatong sanggi managda amok ko'y balaksi, lao. Hay ma, lao hay daga. Cindumbiga sinpaybiga siya. Mamit ka na yan na nagamuglay na krin. Kuksaw biya, nang su karka mo da na. Mamit to, kudo mitin zilaga, chok na tiyang halo. Kuksaw biya, salada nang su. Moya ni buwa ngang masaro, hong si pu, kat na ba kama matam lo. Kama no, may kat na zasani, iba ni sala silaw. Moy ani na, chat pa ho kibaga, kat na ramba ani dusu, wakari so hay na da, matung inaki. Somda ning temsu, magi matungda pari layram dabaduda pakat na amuk kau da na halai. Pari, upari, inu si misi ba? Kay lewrage. Pari, dangi singon lagnay ra. Matang ti sa di nang so. Kay dong lolin. Lai na gisiya laga siba tari. Pari, oy ma, sire, turi. Yo, kadang ngay singre. Kay nu si di, pari na dra. Kay naman lami mayay sida, salagang tarlarim sida. Pari, masing misiro, natraga pagidog sinirmaisi. Pari! Ningtiyam na pari gi masado ka na nomi, adubo pari di, siya mok laurakti.
ꯅꯤꯡꯊꯦꯝꯗꯤ ꯃꯄꯤ ꯁꯨꯡꯂꯒ ꯀꯞꯄ ꯍꯧꯈ꯭ꯔꯦ ꯈꯪꯍꯧꯗꯅ ꯄꯥꯔꯤꯗꯨ ꯄꯨꯛ ꯍꯧꯒꯠꯂꯛꯏ ꯃꯄꯤ ꯁꯨꯡꯕꯗ ꯋꯥꯖꯔꯝꯕ ꯃꯇꯥꯎꯗꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯆꯣꯡꯊꯣꯛꯏ ꯄꯥꯔꯤ ꯃꯃꯥꯏꯗ ꯃꯈꯨꯠꯀ ꯅꯥꯟꯖꯗꯨꯅ ꯃꯈꯨꯠ ꯃꯈꯣꯡꯗꯨ ꯌꯦꯡꯖꯩ ꯕꯨꯇꯣꯡꯁꯥꯡꯒꯤ ꯊꯋꯥꯏ ꯆꯪꯕꯗ ꯍꯧꯒꯠꯂꯛꯄꯒꯗꯨ ꯅꯨꯄꯤꯗꯧꯅ ꯍꯧꯒꯠꯂꯤ masam iten tien badusu manada hapjin bagi maong daga sum tawi nakal da ngak na yeng liba ningthem ubada makuttu pring pring kalaga oi ma sidi yam phajai kamai tong ya aina pam cha badu thui pakhang nangbu aigi nupa oi doiro lawo aigi nak ta chang lo ayade ko ina ma ta kholai siba ngaro nangbo karan tajarak san ariam da kin thinjilakani thenga bani chasilo nang ngamo sai gi tung ilaga lakpa yar bisibu mu lai thau dana ai dung lak naraga lai lao ka daroge sat lao he thing yaraga karan tar sum lai ningthem na makut pairaga jinglaga satpaduda paridi mamitu khap 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 laga harang na inari ningthem na namdana paridu mayumda thilami pari koyen yenglaga mayumda sanglai loli bathongdu kokok thinduna o mi sibu yum lai bi bro as ai si oina nupa mayumda lakpasida isase thakkat leni tawise ta bro thonga ngo namong lae he sisu haiba yarui ni he tongsang nangi laibakse odong thikre da ko nupa phanglabasi phau ining tam hek phangde thonga ngo ai mu pa na sum lei wai ro yungi mi wa le khangadi thonga nga le mu yadro ngar go su thamni kana ki no khangdi thanjai ye lai mai ngamaroi dai pare gi mama du thong du tapna hangdoraklaga kharanga na halakpa yadabra nangbo nasai nungthil dagi thokraga ahing nong yai sa hanjilai na pa na saubada yadrabani ko sanglo pari seliba khongrau du phanik masi paikhat padong na pairaga imungda noklaga sanglai mamadi masanupa gi moong duda mamitu na paina yenglaga thongdo lonsilaga kada sangki eigi ka sibu karam boy bisa imana somda sangkiba adu oiragana somdagi se oiramba tai de sanglagi haima kaino sidi amambana palaga leiramidina yupi gi ka se sumai dok tawsa ni ko aidi wakhal siam nungai kayam kuina bu nupa si gi exam da leiba ya doribu no khangbi adubu aina leiringai di nai tek pa yaba nai tek kadabani pari phamung kakhalaga tumkhri ahing sima haukhri nongalakladuna pari ngan haugatlaga masa sai thaduna imungi thabak singdu loina loisili mamana haugalakpada sumang mangol waisit nana tairaga leirambaduda ngakna mapanda sum thoklai pari khudei matek ka masetlaga laiduk thadun leirami madu ubuda mamadu mamitka noiraga amuk yengi he sor nangna puksil sarubadi miram len sida phan namda song thabiraklaga aise lairam len da nungsi namda pubiyuba nanai lanjada biaidi wabana kham thengli pakhang masak phajaba ma thadabiraklaga aibu lobu lakhanbiyu zoi 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 pari lai khuramba loiraga mamai lei thorakpada mamana munna yenglaga leirambaduda ikaina narungi masidu semlaga ima hagutpa kyam kuirage haima kaino aigonda sadu ki yeng leisina oima ha how kari kamdau baibu sial khara piro kaitel dagi ngazau mu leiraga thongdagi aigi jang mahau yengo khariya chak thongdoi ba dangna adusu nga yam hau kharba jani aina thongbase thaina tongsangi nga thongba na seka kai kai satni ni khangabo karino nangna haribo wa mayam dubo maning mamang amatta samnadre kaino tongsang idea naturo kaino ni hangoi tongsang do lauraga saba yam hawgani kadai kani sil pirulo ai kaitel toge imani kaina yahoi tengadana tanjei seita mapa su imungdagi thoklai parina sangi tawbada mapa thoklakpaduda mapada munni yenglaga thongjin mapanduda leptuna kaino sidia masanupaga masak chamanina mapa phajabagini masanupa sina yam phajari si as ai hingi kanda kamai tengnau thinusiba yam chai haiba imau chai parido imungda sangkhri mama mapa ani do munna yengnaraga karinu nasanupa sina ayunganta sida nisa sanarisina nati asibu ngarang mama na baga sak sana masalubudugi handri bazalane skangjadeda ngarang dagini mawong ama tawrisi masaga sia
ꯅꯨꯄꯤꯗꯧꯅ ꯊꯦꯛꯀꯣꯏ ꯅꯥꯀꯣꯏꯒ ꯇꯧꯔꯗꯅ ꯅꯨꯄꯤ ꯁꯥꯒꯦ ꯍꯥꯏꯔꯤꯔ ꯈꯪꯗꯦ ꯑꯗꯨꯁꯨ ꯄꯥꯈꯪ ꯐꯥꯔꯀꯥꯟꯁꯤꯗ ꯄꯦꯜꯂꯦ ꯑꯩ ꯌꯥꯔꯣꯏꯌꯦ ꯅꯆꯥ ꯅꯨꯄꯥꯁꯤ ꯁꯦꯟꯅꯧꯋꯣꯅ ꯑꯩꯅ ꯀꯌꯥꯔꯛ ꯍꯟꯅꯅꯣ ꯍꯥꯏꯈꯤꯕ ꯃꯃꯥ ꯅꯪꯅ ꯀꯟꯈꯠꯇꯅ ꯅꯆꯥꯁꯦ ꯍꯧꯖꯤꯛꯇꯤ ꯊꯦꯛꯄ ꯍꯧꯔꯦꯗꯅ ꯄꯤꯛꯏꯀꯥꯟꯗꯒꯤ ꯊꯦꯛꯄ ꯑꯣꯏꯔꯗꯤ ꯁꯦꯝꯗꯣꯛꯄ ꯌꯥꯕ ꯂꯃꯈꯥꯡꯗꯒꯤ ꯊꯦꯛꯂꯛꯂꯕꯅꯤꯅ ꯃꯅꯝ ꯇꯠꯀꯩ ꯐꯨꯕ ꯇꯥꯕꯅꯤ ꯇꯧꯕꯤꯔꯨꯅꯨꯀꯣ ꯃꯄꯥ ꯐꯥꯒꯤ ꯇꯧꯖꯔꯤ ꯑꯣꯏꯔꯝꯒꯅꯤ ꯄꯤꯛꯂꯤꯀꯥꯟꯗꯒꯤ ꯊꯦꯛꯄꯁꯨ ꯅꯠꯇꯦ ꯑꯁꯨꯛ ꯆꯥꯎꯔꯀꯥꯟꯗ ꯊꯦꯛꯄ ꯍꯧꯅꯗꯦ ꯀꯥꯟꯅꯗꯦꯁꯦ ꯑꯗꯨꯒꯤ ꯁꯔꯨꯛ ꯅꯁꯥ ꯁꯦꯡꯗꯣꯛꯄꯤꯔꯨꯔꯣ ꯉꯁꯤꯗꯤ ꯅꯆꯥ ꯅꯨꯄꯥꯅ ꯉꯥ ꯊꯣꯡꯒꯦꯌꯦ ꯀꯔꯤ ꯅꯨꯃꯤꯠꯅꯣ ꯈꯪꯗꯦ ꯁꯦꯜ ꯄꯤꯌꯣ ꯀꯩꯊꯦꯜꯗꯒꯤ ꯉꯥ ꯂꯩꯔꯨꯒꯦꯌꯦ ꯅꯆꯥ ꯅꯨꯄꯥꯅ ꯉꯥ ꯊꯣꯡꯗꯣꯏꯕ ꯑꯗꯨꯁꯨ ꯃꯄꯨꯟꯁꯤꯒꯤ ꯑꯍꯥꯟꯕ ꯑꯣꯏꯅ ꯊꯣꯡꯗꯣꯏꯕ ꯑꯗꯨꯗ ꯃꯃꯥ ꯅꯪꯅ ꯍꯔꯥꯎꯅ ꯑꯩꯉꯣꯟꯗ ꯇꯝꯃꯩꯅꯤꯅꯦ ꯑꯗꯨꯒ ꯍꯩꯃꯥ ꯏꯆꯥ ꯅꯨꯄꯥꯅ ꯆꯥꯛ ꯏꯟꯁꯥꯡ ꯊꯣꯡꯒꯦ ꯍꯥꯏꯔꯤꯁꯤ ꯐꯠꯇ꯭ꯔꯣ ꯑꯁꯨꯛ ꯀꯨꯏꯅ ꯑꯩꯅ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯊꯣꯡꯉꯛꯏꯁꯦ ꯃꯄꯥꯅ ꯅꯣꯡꯃꯗ ꯆꯥꯛ ꯊꯣꯡꯕꯗ ꯃꯇꯦꯡ ꯄꯥꯡꯕꯤꯔꯕ꯭ꯔꯣ ꯃꯁꯤ ꯌꯦꯡꯉꯨꯅꯦ ꯃꯆꯥ ꯅꯨꯄꯥꯁꯤꯅ ꯊꯦꯛꯂꯛꯏꯁꯦ ꯅꯪꯅ ꯏꯟꯁꯤꯜꯂꯒ ꯊꯑꯣꯏꯅ ꯇꯧꯍꯟꯕ ꯑꯣꯏꯔꯝꯒꯅꯦꯕ ꯇꯥꯅꯤꯡꯗꯦ ꯃꯄꯥ ꯋꯥꯊꯤ ꯋꯥꯔꯦꯝ ꯉꯥꯡꯕꯤꯔꯛꯀꯅꯨ ꯑꯌꯨꯛꯁꯤꯗꯅꯦ ꯈꯠꯅꯅꯤꯡꯗꯦ ꯄꯥꯔꯤꯅ ꯏꯃꯨꯡꯗꯒꯤ ꯂꯧꯔꯛꯏ ꯑꯣ ꯈꯠꯅꯕꯤꯔꯅꯨ ꯇꯥꯖꯅꯤꯡꯗ꯭ꯔꯦ ꯑꯌꯨꯛ ꯉꯟꯇꯥꯁꯤꯗ ꯂꯨꯍꯣꯡꯂꯛꯄ ꯀꯨꯏꯗ꯭ꯔꯤꯕ ꯃꯇꯩ ꯃꯅꯥꯎꯗꯧꯅ ꯈꯠꯅꯕꯤꯔꯅꯨꯕ ꯇꯥꯕꯒꯤ ꯄꯥꯡꯒꯜ ꯂꯩꯖꯗ꯭ꯔꯦ ꯅꯪ ꯆꯩ ꯆꯥꯕ ꯁꯣꯏ ꯊꯦꯛꯄꯤ ꯅꯧꯕꯤ ꯈꯔ ꯇꯧꯁꯤꯟꯅꯔꯒ ꯌꯥꯒꯗ꯭ꯔꯣ ꯅꯄꯨꯟꯁꯤꯗꯨꯗꯨꯅ ꯌꯥꯅꯗ꯭ꯔꯣ ꯁꯤꯒꯤ ꯅꯨꯄꯥꯁꯤꯒ ꯃꯥꯟꯅꯒꯗꯕꯒꯤ ꯁꯔꯨꯛ ꯑꯩꯅ ꯆꯪꯖꯈ꯭ꯔꯒꯦ ꯃꯤꯒꯤ ꯃꯃꯥꯡꯗ ꯏꯀꯥꯏꯖꯩ ꯇꯧ ꯅꯣꯏ ꯅꯃꯥꯅ ꯆꯠꯇꯧꯀꯣ ꯑꯩꯅ ꯍꯥꯏꯕ ꯋꯥꯒ ꯇꯥꯗꯈꯩ ꯅꯣꯏꯒꯤ ꯑꯄꯥꯝꯕꯗꯨ ꯇꯧ ꯅꯆꯥ ꯅꯨꯄꯥ ꯊꯦꯛꯄ ꯁꯥꯕꯤꯁꯤꯁꯨ ꯅꯨꯡꯉꯥꯏꯅꯤ ꯑꯩꯅ ꯂꯨꯍꯣꯡꯗꯕ ꯅꯨꯄꯤ ꯊꯤꯒꯅꯦꯕ ꯑꯗꯨꯝ ꯀꯥꯟꯗ ꯊꯦꯛꯆꯟꯅꯕ ꯌꯥꯕ꯭ꯔꯥ ꯌꯦꯡꯒꯦꯕ ꯃꯄꯥꯗꯣ ꯃꯅꯤꯡꯂꯣꯝꯗ ꯁꯥꯎꯅ ꯆꯪꯈ꯭ꯔꯦ ꯄꯥꯔꯤ ꯃꯃꯥꯗꯒꯤ ꯁꯦꯜ ꯂꯧꯔꯒ ꯀꯩꯊꯦꯜꯗ ꯂꯥꯛꯏ ꯃꯁꯝꯗꯨꯁꯨ ꯅꯥꯀꯜ ꯑꯃꯗ ꯍꯥꯏꯗꯨꯅ ꯍꯥꯠꯂꯤ ꯁꯟꯅ ꯂꯦꯛꯄꯗꯧꯅ ꯇꯞ ꯅꯞꯄꯤ ꯅꯥꯔꯨꯝꯗ ꯇꯥꯔꯤꯕ ꯃꯁꯝ ꯑꯇꯦꯟꯕꯗꯨ ꯃꯈꯨꯠꯅ ꯉꯥꯏꯍꯥꯛ ꯂꯩꯇ ꯌꯦꯞꯁꯟꯕꯁꯨ ꯂꯦꯞꯇꯦ ꯂꯝꯕꯤ ꯆꯠꯄꯗ ꯊꯦꯡꯅꯕ ꯃꯤꯈꯩꯅ ꯄꯥꯔꯤꯗ ꯃꯨꯟꯅ ꯌꯦꯡꯅꯗꯨꯅ ꯆꯠꯈꯤ ꯁꯨꯝ ꯂꯥꯛꯄꯅ ꯀꯩꯊꯦꯜ ꯌꯧꯔꯛꯏ ꯉꯥ ꯌꯣꯟꯐꯝ ꯄꯣꯠꯐꯝ ꯑꯗꯣꯝꯅ ꯆꯪꯂꯛꯇꯨꯅ ꯉꯥ ꯌꯣꯜꯂꯤꯕ ꯄꯣꯠꯐꯝꯗꯨꯒꯤ ꯃꯃꯥꯡꯗ ꯂꯦꯞꯂꯒ ꯉꯥꯁꯤꯡꯗꯨ ꯌꯦꯡꯂꯤ ꯉꯥ ꯌꯣꯜꯂꯤꯕ ꯃꯧꯗꯨꯅ ꯄꯥꯔꯤꯗ ꯃꯃꯤꯠꯇꯨ ꯍꯥꯏꯐꯦꯠ ꯌꯦꯡꯂꯒ ꯍꯪꯂꯛꯏ ꯏꯕꯨꯡꯉꯣ ꯀꯔꯤ ꯉꯥ ꯂꯩꯁꯤꯒꯦ ꯀꯩꯅꯣꯅꯦ ꯑꯩꯉꯣꯟꯗꯕꯨ ꯏꯕꯨꯡꯉꯣ ꯀꯧꯔꯤꯗꯨꯕꯣ ꯏꯕꯦꯝꯃ ꯀꯧꯋꯣ ꯑꯩꯗꯤ ꯏꯕꯨꯡꯉꯣ ꯅꯠꯇꯦ ꯑꯩꯒꯤ ꯁꯛꯁꯤꯕꯨ ꯀꯔꯝꯕ ꯃꯥꯏꯀꯩꯗꯒꯤ ꯌꯦꯡꯕꯗ ꯏꯕꯨꯡꯉꯣ ꯀꯧꯅꯤꯡꯒꯦ ꯍꯥꯏꯕꯅꯤꯗ ꯑꯁ ꯃꯁꯤꯗꯤ ꯊꯦꯛꯀꯣꯏ ꯅꯥꯀꯣꯏꯅꯤꯅꯦ ꯑꯣꯟꯊꯣꯛꯅ ꯕꯤꯠ ꯂꯩꯔꯣꯏꯗꯧꯔꯤꯗ ꯏꯅꯦ ꯇꯧꯕꯤꯅꯨꯀꯣ ꯑꯩꯅ ꯉꯥ ꯂꯩꯕ ꯆꯪꯉꯛꯄꯗ ꯕꯤꯠ ꯂꯩꯇꯦ ꯍꯥꯏꯕ ꯋꯥꯗꯣ ꯍꯥꯏꯕꯤꯅꯨꯀꯣ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯉꯥ ꯂꯩꯕꯗꯒꯤ ꯏꯅꯦꯒꯤ ꯉꯥ ꯃꯌꯥꯝꯁꯦ ꯂꯣꯏꯅ ꯁꯤꯠꯈ꯭ꯔꯗꯤ ꯀꯝꯗꯧꯅꯤ ꯑꯗꯨꯝꯕꯗꯣ ꯇꯧꯕꯤꯅꯨꯀꯣ ꯍꯣꯏ ꯇꯧꯔꯣꯏ ꯀꯩꯅꯣ ꯅꯪꯅ ꯂꯩꯗꯧꯗꯣ ꯌꯦꯡꯉꯣ ꯅꯃꯤꯠꯅꯦꯅ ꯃꯀꯨꯃꯨꯛ ꯂꯧꯊꯣꯛꯂꯒ ꯌꯦꯡ ꯂꯩꯗꯧ ꯁꯔꯨꯛꯄꯨꯗꯤ ꯂꯧꯗꯧꯕ ꯉꯥꯗꯣ ꯀꯣꯛ ꯍꯥꯏꯔꯛꯑꯣ ꯑꯌꯨꯛꯀꯤ ꯀꯔꯤꯝ ꯆꯥꯗ꯭ꯔꯤꯕꯒꯤ ꯄꯨꯛꯅꯒ ꯍꯥꯡꯕꯅꯤ ꯅꯪꯒꯤꯅ ꯀꯣꯛꯇ ꯇꯩꯔꯤꯕ ꯊꯥꯎ ꯃꯅꯝꯗꯨꯅꯅꯦ ꯀꯣꯛ ꯑꯃꯨꯛ ꯉꯥꯎꯈꯠꯂꯛꯑꯦꯕ ꯑꯩ ꯄꯥꯔꯤ ꯃꯁꯝꯗ ꯍꯥꯏꯐꯦꯠꯀ ꯅꯥꯜꯂꯒ ꯏꯅꯦꯁꯦ ꯑꯩꯗꯧꯅ ꯃꯁꯥ ꯅꯥꯟꯕ ꯃꯤꯅ ꯑꯃꯨꯛ ꯐꯥꯎ ꯉꯥ ꯂꯩꯕ ꯆꯪꯂꯛꯇ꯭ꯔꯤꯕ ꯃꯥꯜꯂꯤꯀꯣ ꯅꯥꯄꯤ ꯆꯥꯕꯤꯁꯤ ꯑꯣꯏꯅ ꯄꯤꯔꯛꯑꯣ ꯑꯄꯤꯛꯄꯗꯨ ꯅꯠꯇꯦ ꯀꯩꯅꯣ ꯏꯅꯦ ꯐꯖꯕꯤ ꯑꯩꯅꯕꯨ ꯉꯥ ꯑꯄꯤꯛꯄ ꯂꯩꯗꯧ ꯃꯥꯟꯕ꯭ꯔꯣ ꯑꯆꯧꯕꯗꯨ ꯄꯤꯔꯛꯑꯣ ꯍꯣ ꯑꯆꯧꯕꯁꯤ ꯄꯤꯔꯛꯑꯒꯦ ꯃꯁꯤꯗ ꯈꯔ ꯊꯨꯅ ꯆꯠꯍꯟꯈ꯭ꯔꯒꯦ ꯄꯣꯠꯐꯝ ꯃꯃꯥꯡꯗ ꯋꯥꯊꯤ ꯉꯥꯡꯗꯨꯅ ꯂꯩꯔꯅꯤ ꯁꯦ ꯉꯥꯖꯥꯎꯁꯤ ꯊꯣꯡꯂꯒ ꯍꯥꯎꯅ ꯆꯥꯊꯔꯨꯔꯣ ꯍꯥꯎꯅ ꯊꯣꯡꯗꯔꯨꯗꯣꯏꯅꯦ ꯏꯅꯦꯁꯨ ꯌꯨꯝ ꯅꯛꯅꯔꯝꯃꯗꯤ ꯂꯥꯜꯂꯛꯀꯗꯧꯅꯤ ꯑꯗꯨꯕꯨ ꯅꯛꯅꯔꯝꯗ꯭ꯔꯕꯅꯤꯅ ꯆꯥꯔꯨꯔꯅꯨ ꯏꯅꯦꯝꯄꯣꯛꯀ ꯏꯀꯨꯕꯣꯛꯀꯗ ꯑꯣꯏꯅ ꯍꯥꯎꯅ ꯄꯤꯖꯔꯒꯦ ꯁꯦꯜꯁꯤ ꯂꯩꯔꯤꯅꯦ ꯉꯥ ꯌꯥꯝ ꯁꯤꯠꯂꯧꯔꯨꯀꯣ ꯆꯠꯂꯦ ꯂꯥꯡꯕꯥꯏꯕꯤ ꯃꯥꯟꯕꯤꯁꯤꯗꯤ ꯑꯣꯟꯊꯣꯛꯄꯒꯤ ꯃꯁꯛꯅꯤ ꯄꯥꯔꯤꯒꯤ ꯃꯁꯥꯗ ꯆꯪꯂꯤꯕ ꯇꯣꯡꯁꯥꯡꯒꯤ ꯊꯋꯥꯏ ꯑꯁꯤꯅ ꯄꯥꯔꯤꯕꯨ ꯃꯊꯛ ꯃꯈꯥ ꯑꯣꯟꯊꯣꯛꯄꯤꯕꯒ ꯆꯞ ꯃꯥꯟꯅꯈ꯭ꯔꯦ ꯉꯥꯗꯣ ꯌꯥꯜꯂꯒ ꯂꯝꯕꯤꯗ ꯊꯦꯛꯇꯅ ꯆꯠꯂꯤ ꯅꯤꯡꯊꯦꯝꯁꯨ ꯊꯣꯡꯒꯥꯜ ꯑꯃꯗꯒꯤ ꯇꯥꯏꯔꯦꯟ ꯃꯁꯥ ꯑꯃ ꯄꯥꯏꯔꯒ ꯊꯣꯛꯂꯛꯄꯗ ꯄꯥꯔꯤꯅ ꯉꯥ ꯌꯥꯜꯂꯒ ꯂꯥꯛꯄꯗꯨ ꯎꯕꯗ ꯀꯧꯔꯛꯏ ꯍꯣꯏ ꯑꯌꯨꯛꯁꯤꯗ ꯉꯥꯖꯥꯎ ꯑꯃꯒ ꯌꯥꯟꯗꯔꯒ ꯂꯥꯛꯑꯗꯅ ꯉꯥ ꯊꯣꯡꯗꯣꯏꯔꯣ ꯑꯩꯁꯨ ꯍꯣꯔꯦꯟ ꯆꯥꯕ ꯂꯥꯛꯇꯣꯏꯅꯤ ꯅꯕꯨꯛ ꯐꯠꯇ꯭ꯔꯤꯅꯦ ꯀꯥꯏꯅ ꯈꯥꯛꯑꯝꯗ꯭ꯔꯗꯤ ꯅꯀꯣꯛ ꯊꯨꯒꯥꯏꯗꯧꯅꯤ ꯀꯩꯅꯣ ꯏꯅꯥꯛꯇꯒ ꯁꯨꯝ ꯆꯪꯁꯤꯜꯂꯛꯏꯁꯤꯅ ꯏꯃꯥꯎ ꯌꯥꯝ ꯄꯥꯝꯖꯩꯌꯦ ꯀꯃꯥꯏꯅ ꯇꯧꯅꯤ ꯁꯤꯗꯤ ꯀꯔꯤꯅꯣꯍꯦ ꯍꯩꯅꯗꯕ ꯃꯑꯣꯡꯒ ꯇꯧꯁꯤꯜꯂꯤ ꯅꯁꯛꯇꯨꯒ ꯁꯝ ꯈꯨꯋꯥꯇꯨꯒ ꯐꯖꯔꯦꯕꯣ ꯑꯩꯒꯤ ꯁꯝꯗ ꯅꯪꯅ ꯃꯨꯟꯅ ꯌꯦꯡꯁꯤꯜꯂꯤꯗꯣ ꯑꯩꯁꯤ ꯄꯥꯝꯃꯤ ꯅꯠꯇ꯭ꯔꯣ ꯑꯩꯗꯤ ꯌꯥꯔꯣꯏ ꯀꯥꯏꯅ ꯍꯥꯏꯔꯣꯏꯀꯣ ꯉꯔꯥꯡ ꯅꯪꯅ ꯑꯩꯕꯨ ꯈꯨꯠ ꯄꯥꯏꯔꯒ ꯆꯤꯡꯕ ꯅꯠꯇ꯭ꯔꯣ ꯑꯗꯨꯒ ꯌꯨꯝꯐꯥꯎ ꯊꯤꯟꯖꯤꯟꯕꯤꯔꯝꯕꯗꯣ ꯅꯌꯨꯝꯗ ꯑꯣꯏꯅ ꯄꯨꯕꯤꯔꯝꯃꯗꯤ ꯑꯩꯅ ꯍꯔꯥꯎꯒꯗꯧꯁꯤꯗꯤ ꯄꯥꯔꯤ ꯅꯪꯅ ꯃꯥꯏ ꯈꯨꯄꯥꯡ ꯊꯥꯖꯤꯜꯂꯅꯤ ꯋꯥꯊꯤ ꯋꯥꯔꯦꯝ ꯌꯥꯝ ꯇꯧ ꯌꯦꯡꯅꯤꯡꯉꯝꯅꯤ ꯀꯥꯏꯅ ꯇꯧꯔꯤꯅꯣ ꯅꯪꯒꯤꯗꯨꯕꯣ ꯄꯤꯛꯏꯀꯥꯟꯗꯒꯤ ꯄꯨꯜꯂꯛꯄꯗ ꯐꯥꯒꯤ ꯑꯣꯏꯔꯁꯨ ꯁꯨꯃꯥꯏꯅ ꯑꯃꯨꯛꯐꯥꯎ ꯇꯧꯅꯗꯕ ꯌꯥꯝ ꯄꯛꯇ꯭ꯔꯦꯕ ꯆꯠꯂꯍꯦ
ꯑꯩꯕꯨ ꯄꯛꯇꯤ ꯀꯥꯏꯅ ꯍꯥꯏꯖꯕ ꯁꯥꯏ ꯅꯪ ꯍꯧꯖꯤꯛ ꯑꯩꯅ ꯉꯥꯁꯤꯗ ꯊꯣꯝꯖꯤꯜꯂꯛꯇꯨꯅ ꯋꯥꯟꯊꯔ ꯇꯥꯒꯤꯔꯣ ꯃꯁꯛꯁꯦ ꯅꯨꯡꯁꯤꯗꯅ ꯑꯩꯅ ꯅꯨꯡꯁꯤꯅ ꯇꯞꯅ ꯋꯥꯔꯤ ꯁꯥꯕꯤꯕꯁꯤꯗ ꯍꯦꯟꯖꯜꯂꯛꯄꯤꯒꯁꯨ ꯇꯧꯔꯤ ꯄꯥꯔꯤ ꯅꯪ ꯀꯩꯗꯧꯔꯒꯦ ꯉꯔꯥꯡ ꯕꯨꯠꯀ ꯊꯦꯡꯅꯔꯕꯣ ꯅꯪꯅ ꯉꯁꯤ ꯀꯩꯅꯣꯝ ꯇꯧꯔꯤꯁꯦ ꯑꯁ ꯀꯥꯏꯗꯩ ꯕꯨꯠꯅꯣꯗ ꯕꯨꯠ ꯍꯥꯏꯗꯣ ꯑꯩꯅꯦ ꯑꯩꯅ ꯕꯨꯠ ꯑꯣꯏꯔꯕ ꯃꯌꯥꯝꯁꯤꯁꯨ ꯕꯨꯠ ꯑꯅ ꯇꯧꯅꯔꯅꯤ ꯑꯗꯒꯤ ꯑꯩꯅ ꯃꯧ ꯑꯅꯧꯕꯤꯒ ꯑꯣꯏꯔꯕ ꯃꯌꯥꯝꯁꯤꯁꯨꯅꯦ ꯃꯧꯅ ꯇꯧꯅꯔꯛꯀꯗꯣꯏꯕ ꯑꯗꯨꯅ ꯑꯩ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯂꯩꯖꯔꯒꯦ ꯀꯩꯅꯣ ꯁꯤꯅ ꯉꯥꯡꯉꯤ ꯃꯌꯥꯝꯁꯤꯅ ꯍꯩ ꯅꯪ ꯉꯥꯎꯔꯦ ꯈꯖꯤꯛ ꯈꯔ ꯉꯥꯎꯕ ꯅꯠꯇꯦ ꯁꯥꯊꯤꯅ ꯉꯥꯎꯈ꯭ꯔꯕꯖꯥꯠꯅꯤ ꯈꯪꯉꯕ ꯂꯥꯌꯦꯡꯗ ꯌꯥꯔꯣꯏ ꯁꯦꯜ ꯇꯨꯡꯁꯤꯜꯂꯨꯔ ꯆꯠꯂꯣ ꯄꯥꯔꯤ ꯃꯃꯤꯠꯇꯨꯅ ꯄꯩꯅ ꯌꯦꯡꯂꯛꯏ ꯅꯤꯡꯊꯦꯝꯁꯨ ꯍꯩꯅꯗꯅ ꯄꯥꯔꯤꯗ ꯌꯦꯡꯉꯤ ꯁꯨꯝ ꯂꯥꯛꯄꯅ ꯅꯤꯡꯊꯦꯝ ꯍꯣꯏꯒꯤ ꯊꯣꯡꯒꯥꯜ ꯌꯧꯔꯛꯏ ꯊꯣꯡꯒꯥꯜ ꯃꯌꯥꯗꯨꯗ ꯐꯩꯖꯣꯝ ꯁꯦꯠꯄ ꯑꯍꯜ ꯑꯃꯁꯨ ꯂꯩꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯄꯥꯔꯤꯒꯤ ꯃꯁꯥꯗꯨ ꯃꯃꯤꯠ ꯃꯅꯥ ꯂꯪꯈꯠꯂꯤ ꯅꯤꯡꯊꯦꯝꯅ ꯏꯄꯨ ꯂꯥꯛꯑꯝꯃꯦꯗꯅ ꯇꯔꯦꯟ ꯃꯅꯥ ꯍꯦꯛꯄ ꯆꯠꯂꯨꯕꯅꯤ ꯄꯥꯔꯤ ꯑꯩ ꯆꯪꯍꯧꯔꯒꯦ ꯉꯔꯥꯡ ꯏꯃꯥꯗꯣ ꯂꯥꯏ ꯑꯣꯛꯅꯕ ꯃꯥꯜꯂꯤ ꯑꯩꯁꯨ ꯍꯜꯂꯛꯄꯒ ꯑꯗꯨꯝ ꯇꯨꯝꯃꯤ ꯅꯪꯁꯨ ꯆꯠꯂꯣ ꯍꯣꯔꯦꯟ ꯏꯟꯁꯥꯡ ꯈꯥꯛꯑꯝꯃꯨꯀꯣ ꯄꯥꯔꯤ ꯃꯥꯏꯕꯗꯨꯗ ꯃꯅꯤꯡ ꯍꯟꯗꯅ ꯌꯦꯡꯂꯒ ꯆꯦꯟꯗꯅ ꯆꯠꯈꯤ ꯃꯗꯨ ꯎꯕꯗ ꯃꯥꯏꯕꯗꯨꯅ ꯃꯨꯟꯅ ꯌꯦꯡꯂꯒ ꯍꯪꯂꯛꯏ ꯏꯕꯨꯡꯉꯣ ꯑꯁꯤꯒꯤ ꯅꯨꯄꯥ ꯃꯆꯥꯁꯤꯕꯨ ꯀꯅꯥꯅꯣꯅꯦ ꯏꯃꯥꯟꯅꯕꯅꯤ ꯏꯕꯨ ꯃꯁꯤ ꯅꯃꯥꯟꯅꯕ ꯅꯠꯇꯦ ꯃꯥꯒꯤ ꯊꯋꯥꯏꯁꯤ ꯃꯁꯥꯒꯤ ꯊꯋꯥꯏ ꯅꯠꯇꯦꯀꯣ ꯑꯁꯤꯕ ꯊꯋꯥꯏ ꯑꯃ ꯆꯪꯂꯒ ꯁꯥꯟꯅꯗꯨꯅ ꯂꯩꯔꯦ ꯃꯁꯥꯒꯤ ꯊꯋꯥꯏꯗꯤ ꯂꯝꯕꯤꯗ ꯊꯣꯛꯂꯒ ꯂꯩꯔꯦ ꯍꯥ ꯀꯩ ꯍꯥꯏꯁꯤꯕꯣ ꯀꯃꯥꯏꯅꯅꯣ ꯏꯄꯨ ꯃꯗꯨ ꯍꯥꯏꯕꯒꯤ ꯇꯥꯟꯖꯥ ꯀꯣꯟꯅ ꯂꯥꯛꯀꯅꯤ ꯏꯁꯨ ꯅꯨꯄꯥ ꯍꯧꯖꯤꯛꯀꯤꯗꯤ ꯅꯃꯥꯗꯣ ꯍꯥꯟꯅ ꯌꯦꯡꯂꯨꯔꯁꯤ ꯅꯃꯥꯟꯅꯕꯁꯦ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯧꯀꯣ ꯈꯔ ꯂꯩꯔꯕꯗꯤ ꯉꯥꯎꯔꯒ ꯆꯠꯈꯤꯕ꯭ꯔꯥ ꯑꯩꯁꯨ ꯈꯪꯄꯣꯟꯇꯦ ꯅꯤꯡꯊꯦꯝꯗꯨ ꯂꯥꯞꯅ ꯆꯠꯈꯤꯕ ꯄꯥꯔꯤꯗ ꯑꯃꯨꯛ ꯌꯦꯡꯉꯤ ꯑꯗꯨꯒ ꯃꯥꯏꯕꯗꯨꯒ ꯃꯌꯨꯝꯗ ꯆꯪꯈ꯭ꯔꯤ ꯑꯃꯥꯏꯕꯅ ꯍꯥꯏꯔꯝꯕ ꯅꯨꯃꯤꯠꯁꯤꯗꯒꯤ ꯅꯤꯡꯊꯦꯝꯅ ꯄꯥꯔꯤꯒꯤ ꯃꯅꯥꯛꯇ ꯇꯣꯏꯅ ꯂꯥꯛꯏ ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧ ꯋꯥ ꯉꯥꯡꯕꯁꯤꯡꯗꯨ ꯅꯤꯡꯊꯦꯝꯁꯨ ꯑꯍꯣꯡꯕ ꯈꯪꯕ ꯉꯝꯂꯤ ꯄꯥꯔꯤꯗꯤ ꯅꯤꯡꯊꯦꯝꯅ ꯃꯥꯒꯤ ꯃꯅꯥꯛꯇ ꯇꯣꯏꯅ ꯂꯥꯛꯄꯗꯨꯗ ꯍꯩ ꯈꯥꯏꯔꯒ ꯊꯝꯂꯝꯕꯋꯣ ꯆꯥꯛ ꯈꯥꯛꯂꯒ ꯊꯝꯃꯝꯕꯋꯣ ꯇꯧꯏ ꯉꯁꯤꯁꯨ ꯅꯤꯡꯊꯦꯝ ꯄꯥꯔꯤ ꯍꯣꯏꯗ ꯂꯥꯛꯏ ꯄꯥꯔꯤꯅ ꯃꯪꯒꯣꯜꯗꯒꯤ ꯆꯦꯟꯊꯣꯔꯛꯂꯒ ꯅꯤꯡꯊꯦꯝꯒꯤ ꯃꯃꯥꯡꯗ ꯂꯦꯞꯄꯤ ꯏꯃꯥ ꯄꯥꯕ ꯂꯩꯇꯤꯌꯦ ꯊꯕꯛ ꯆꯠꯊꯣꯛꯈꯤ ꯏꯕꯥꯅꯤ ꯉꯁꯤꯗꯤ ꯅꯨꯡꯁꯤ ꯋꯥꯔꯤ ꯃꯌꯥꯝ ꯁꯥꯕ ꯌꯥꯔꯅꯤ ꯑꯩꯅꯅꯦ ꯉꯥꯐꯥꯛ ꯑꯌꯥꯏꯕ ꯊꯥꯛꯂꯒ ꯀꯥꯡꯁꯣꯏ ꯊꯣꯡꯕꯅꯤ ꯂꯥꯛꯑꯣ ꯆꯥꯔꯨ ꯂꯥꯛꯑꯣ ꯅꯤꯡꯊꯦꯝ ꯄꯥꯔꯤꯗ ꯌꯥꯝ ꯍꯪꯒꯣꯏꯅ ꯌꯦꯡꯗꯨꯅ ꯂꯩ ꯃꯈꯨꯠ ꯄꯥꯏꯔꯒ ꯄꯥꯔꯤꯅ ꯏꯃꯨꯡꯗ ꯆꯤꯡꯁꯤꯜꯂꯒ ꯆꯥꯛꯈꯨꯝꯗ ꯐꯝꯍꯟꯗꯨꯅ ꯆꯥꯛ ꯄꯤꯖꯔꯤ ꯄꯥꯔꯤꯗꯤ ꯅꯥꯀꯜꯗ ꯐꯝꯂꯒ ꯅꯤꯡꯊꯦꯝꯗ ꯅꯣꯛꯂꯒ ꯌꯦꯡꯗꯨꯅ ꯂꯩ ꯅꯤꯡꯊꯦꯝꯅ ꯄꯥꯔꯤ ꯅꯪꯕꯨ ꯑꯁꯦꯡꯕꯒꯤ ꯄꯥꯔꯤꯔꯣ ꯋꯥ ꯌꯥꯝ ꯉꯥꯡꯅꯨ ꯆꯥꯛꯇꯣ ꯁꯠ ꯆꯥꯎ ꯁꯨꯝ ꯉꯥꯡꯉꯗꯤ ꯅꯌꯥꯗꯣ ꯐꯛꯇꯣꯛꯂꯒ ꯏꯟꯖꯤꯟꯗꯣꯏꯕ ꯅꯤꯡꯊꯦꯝ ꯋꯥ ꯃꯈꯥ ꯇꯥꯗ ꯆꯥꯛꯇꯨ ꯁꯥꯏ ꯆꯥꯛ ꯇꯣꯛꯂꯕꯗ ꯄꯥꯔꯤꯅ ꯇꯨꯈꯥꯀꯗꯨ ꯂꯣꯏꯁꯤꯜꯂꯒ ꯀꯣꯟꯒ ꯐꯦꯡꯉꯤ ꯅꯤꯡꯊꯦꯝꯅ ꯊꯣꯡꯖꯤꯜ ꯃꯔꯨꯝꯗꯒꯤ ꯄꯥꯔꯤꯒꯤ ꯃꯑꯣꯡꯗ ꯂꯣꯟꯅ ꯌꯦꯡꯉꯤ ꯀꯣꯟ ꯐꯦꯡꯕ ꯂꯣꯏꯔꯒ ꯃꯐꯝ ꯆꯥꯅ ꯀꯣꯟꯗꯨ ꯊꯝꯃꯤ ꯑꯗꯨꯒ ꯃꯃꯥꯏ ꯂꯩꯊꯣꯔꯛꯄꯗ ꯅꯤꯡꯊꯦꯝꯅ ꯂꯨꯝꯃꯒ ꯌꯦꯡꯉ ꯂꯩꯔꯝꯕꯗꯨꯗ ꯅꯣꯛꯐꯦꯠꯀ ꯇꯧꯔꯒ ꯅꯥꯔꯨꯡꯒꯤ ꯃꯁꯝꯗꯨ ꯇꯞꯅ ꯁꯦꯝꯃꯤ ꯑꯗꯨꯒ ꯅꯤꯡꯊꯦꯝꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯂꯒ ꯃꯅꯥꯛꯇ ꯂꯦꯞꯇꯨꯅ ꯃꯈꯨꯠꯇꯨꯅ ꯄꯥꯝꯕꯣꯝꯗꯒ ꯅꯥꯜꯂꯒ ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯩꯅ ꯀꯣꯟ ꯐꯦꯡꯕꯗ ꯂꯣꯟꯅ ꯌꯦꯡꯉꯤꯗꯣ ꯀꯩꯁꯨꯝ ꯇꯧꯗꯦ ꯏꯁ ꯏꯀꯥꯏꯕꯤꯒꯁꯨ ꯇꯧꯔꯤ ꯍꯣꯏ ꯏꯕꯨꯡꯉꯣ ꯑꯩꯁꯨ ꯅꯪꯒꯤ ꯃꯤꯠꯌꯦꯡꯗꯨꯒꯤ ꯑꯥꯔꯊ ꯈꯪꯖꯕꯗꯣ ꯅꯍꯥꯟꯈꯩ ꯅꯪꯅ ꯑꯩ ꯄꯥꯝꯃꯦ ꯍꯥꯏꯕꯁꯦ ꯑꯗꯨꯝ ꯈꯪꯈ꯭ꯔꯕꯅꯤ ꯉꯁꯤꯗꯤ ꯏꯁꯥꯅ ꯌꯥꯔꯕꯅꯤ ꯀꯩꯕꯨꯅꯣ ꯑꯩꯁꯦ ꯑꯁ ꯑꯝꯇ ꯊꯥꯗꯣꯛꯎꯁꯦ ꯑꯩ ꯅꯪꯉꯣꯟꯗ ꯄꯥꯝꯕꯒ ꯀꯩꯁꯨ ꯄꯣꯛꯇꯦ ꯅꯪꯅ ꯍꯟꯗꯛ ꯇꯧꯔꯤ ꯃꯑꯣꯡꯁꯦ ꯀꯩ ꯑꯩ ꯋꯥꯈꯜ ꯑꯃ ꯇꯥꯗ꯭ꯔꯤ ꯏꯃꯥ ꯄꯥꯕꯗꯤ ꯀꯩꯁꯨꯝ ꯈꯪꯗꯕ ꯖꯥꯠ ꯌꯥꯔꯤ ꯏꯕꯨꯡꯉꯣ ꯋꯥ ꯂꯩꯊꯣꯛ ꯏꯀꯥꯏꯁꯟꯅꯔꯒ ꯋꯥ ꯂꯩꯊꯣꯏꯗꯣ ꯑꯩꯅ ꯂꯣꯏ ꯈꯪꯕ ꯖꯥꯠꯅꯤ ꯏꯃꯥ ꯄꯥꯕ ꯂꯥꯛꯇ꯭ꯔꯤꯉꯩꯗ ꯏꯕꯥꯅꯤ ꯅꯨꯡꯁꯤ ꯋꯥꯔꯤ ꯁꯥꯁꯦꯕ ꯌꯥꯔꯅꯤ ꯑꯩ ꯅꯨꯡꯁꯤ ꯋꯥꯔꯤꯒ ꯑꯝꯇ ꯁꯥꯅꯤꯡꯗꯦ ꯏꯄꯨꯅ ꯍꯥꯏꯔꯝꯕꯗꯣ ꯁꯣꯏꯗꯅ ꯆꯨꯝꯅꯅꯤ ꯑꯩ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯠꯇꯕ ꯌꯥꯗꯦ ꯍꯩꯃꯥ ꯀꯗꯥꯏꯗꯅ ꯆꯠꯀꯦ ꯇꯧꯔꯤꯗꯨꯕꯣ ꯌꯨꯝꯒꯤ ꯃꯤ ꯀꯅꯥꯁꯨ ꯂꯩꯇꯤꯌꯦ ꯑꯁꯨꯛ ꯐꯖꯕ ꯇꯥꯟꯖꯥꯁꯤꯗ ꯅꯪꯅ ꯀꯩꯒꯤꯅೋ ꯆꯠꯀꯦ ꯇꯧꯔꯤꯗꯨꯕꯣ ꯉꯥꯏꯈꯣ ꯅꯤꯡꯊꯦꯝꯅ ꯆꯠꯀꯦ ꯇꯧꯕꯗ ꯄꯥꯔꯤꯅ ꯃꯈꯨꯠꯇꯨ ꯐꯥꯔꯒ ꯆꯤꯡꯏ ꯊꯥꯗꯣꯛ ꯑꯩ ꯌꯨꯝ ꯆꯠꯂꯒꯦ ꯊꯥꯗꯣꯛ ꯀꯥꯏꯗꯅ ꯃꯥꯅ ꯆꯤꯡꯁꯤꯜꯂꯤꯁꯤꯕꯣ ꯊꯥꯗꯣꯛ ꯍꯥꯏꯕꯅꯤ ꯄꯥꯔꯤ ꯀꯩꯒꯤꯅꯣ ꯅꯪꯒꯤ ꯀꯥꯔꯣꯝꯗ ꯑꯃꯨꯛ ꯆꯤꯡꯁꯤꯜꯂꯤꯁꯤꯕꯣ ꯑꯩ ꯌꯨꯝ ꯆꯠꯂꯒꯦ ꯍꯥꯏꯕ ꯊꯤ ꯐꯥꯏꯅꯤꯡꯉꯦꯕ ꯁꯤ ꯊꯥꯗꯣꯛꯑꯣ ꯆꯠꯄ ꯌꯥꯔꯣꯏ ꯅꯪ ꯉꯁꯤꯗꯤ ꯑꯩꯒꯤ ꯑꯣꯏꯔꯗꯧꯕꯅꯤ ꯅꯊꯤ ꯐꯥꯏꯅꯤꯡꯕ ꯌꯥꯔꯣꯏ ꯁꯤꯒꯤ ꯇꯥꯟꯖꯥꯁꯤ ꯉꯥꯏꯕꯗ ꯑꯩ ꯀꯌꯥ ꯋꯥꯏ ꯉꯁꯤꯗꯒꯤ ꯏꯕꯥꯅꯤ ꯏꯇꯩ ꯏꯅꯥꯎ ꯑꯣꯏꯔꯗꯕꯅꯤ ꯁꯤ ꯌꯥꯟꯒꯅꯨ ꯆꯠ ꯂꯥꯛꯑꯣ ꯑꯩ ꯉꯝꯃꯣꯏ ꯏꯃꯥ ꯅꯆꯥ ꯉꯁꯤꯗꯤ ꯄꯨꯡꯂꯣꯏ ꯂꯣꯏꯗꯧꯔꯦ ꯀꯅꯥ ꯂꯩꯒꯦ ꯄꯥꯔꯤꯅ ꯑꯩ ꯐꯥꯗꯧꯔꯦ ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ ꯄꯥꯔꯤꯅ ꯑꯩ ꯃꯥꯡꯊꯣꯛꯀꯗꯧꯔꯦ
ꯊꯥꯗꯣꯛ ꯄꯥꯔꯤ ꯊꯥꯗꯣꯛ ꯃꯤꯅ ꯑꯩ ꯃꯟꯕ ꯊꯥꯗꯣꯛ ꯑꯩ ꯁꯤ ꯅꯨꯄꯤ ꯑꯣꯏꯅ ꯎꯔꯕ ꯊꯥꯗꯣꯛ ꯍꯥꯏꯕꯅꯦ ꯊꯥꯗꯣꯛꯏ ꯁꯨꯛꯊꯥ ꯊꯥꯗꯣꯛꯏ ꯅꯍꯥꯟꯈꯩ ꯅꯪꯅ ꯑꯩꯒꯤ ꯅꯥꯛꯇ ꯑꯗꯨꯝ ꯂꯥꯛꯏꯁꯦ ꯑꯩꯕꯨ ꯅꯨꯡꯁꯤꯕꯒꯤ ꯅꯠꯇ꯭ꯔꯣ ꯑꯗꯨꯒ ꯀꯩꯒꯤꯅꯣ ꯉꯁꯤꯅ ꯀꯣꯏꯂꯥꯎ ꯂꯥꯎꯔꯤꯁꯦ ꯅꯁꯥꯅ ꯌꯥꯁꯟꯅꯗꯕꯤꯒ ꯁꯥꯖꯟꯅꯔꯅꯨ ꯂꯥꯛꯑꯣ ꯊꯣꯡꯖꯤꯟꯁꯤꯗ ꯑꯃꯨꯛ ꯌꯥꯟꯂꯒ ꯂꯩ ꯅꯈꯨꯠꯇꯨ ꯌꯥꯟꯒꯅꯨ ꯊꯥꯗꯣꯛ ꯌꯥꯟꯒꯅꯨꯕ ꯃꯁꯤ ꯀꯥꯟꯅꯔꯣꯏ ꯃꯊꯕꯥꯛꯁꯤꯗ ꯈꯣꯡꯄꯥꯛꯁꯤꯗ ꯍꯦꯛꯇ ꯀꯥꯎꯁꯤꯜꯂꯒꯦ ꯅꯤꯡꯊꯦꯝꯅ ꯃꯊꯕꯥꯛꯇ ꯀꯟꯅ ꯀꯥꯎꯁꯤꯜꯂꯛꯄꯗꯨꯗ ꯄꯥꯔꯤꯗꯨ ꯄꯥꯏꯊꯣꯛꯂꯒ ꯃꯥꯒꯤ ꯐꯃꯨꯡ ꯅꯥꯀꯟꯗ ꯁꯨꯞꯄꯒ ꯇꯥꯈꯤ ꯅꯤꯡꯊꯦꯝꯁꯨ ꯁꯤꯔꯕ꯭ꯔꯥ ꯀꯥꯏꯅ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝꯂꯒ ꯆꯦꯟꯊꯣꯔꯛꯏ ꯁꯨꯃꯥꯡ ꯃꯇꯣꯟꯗ ꯂꯦꯞꯂꯒ ꯁꯣꯔ ꯊꯕꯦꯠ ꯊꯕꯦꯠ ꯍꯣꯟꯗꯨꯅ ꯂꯩ ꯄꯥꯔꯤ ꯁꯣꯔ ꯊꯤꯡꯂꯒ ꯃꯈꯨꯠꯇꯨꯅ ꯐꯃꯨꯡꯗ ꯃꯥꯔꯒ ꯇꯞꯅ ꯍꯧꯒꯠꯂꯛꯏ ꯑꯗꯨꯒ ꯊꯣꯡꯅꯥꯎꯗꯒꯤ ꯃꯀꯣꯛꯇꯨ ꯂꯤꯠꯈꯠꯂꯒ ꯅꯤꯡꯊꯦꯝꯗ ꯍꯥꯏꯔꯛꯏ ꯅꯨꯄꯥ ꯂꯥꯛꯑꯣ ꯀꯥꯏꯗꯅꯣ ꯅꯪꯅ ꯆꯦꯟꯗꯣꯏꯗꯣ ꯑꯩ ꯁꯤꯗ ꯂꯩꯔꯦ ꯑꯩ ꯁꯤꯗ ꯂꯩꯔꯦꯕ ꯁꯣꯔ ꯊꯤꯡꯒꯦ ꯀꯩꯅꯣꯝ ꯇꯧꯈ꯭ꯔꯦ ꯊꯃꯣꯏꯗ ꯏ ꯑꯁꯤ ꯆꯪꯈ꯭ꯔ ꯃꯥꯜꯂꯦ ꯁꯣꯔ ꯍꯣꯟꯕ ꯉꯝꯗ꯭ꯔꯦ ꯄꯥꯔꯤ ꯎꯕꯗ ꯅꯤꯡꯊꯦꯝꯗꯤ ꯄꯥꯈꯠꯅ ꯆꯦꯟꯈꯤ ꯄꯥꯔꯤꯁꯨ ꯊꯣꯡꯅꯥꯎꯗꯨꯗ ꯒꯤꯔꯤ ꯒꯤꯔꯤ ꯇꯛꯂꯒ ꯃꯈꯥꯗ ꯇꯥꯈ꯭ꯔꯦ ꯁꯣꯝꯗ ꯅꯤꯡꯊꯦꯝ ꯀꯟꯅ ꯁꯨꯝ ꯆꯦꯜꯂꯛꯄꯅ ꯃꯌꯨꯝ ꯌꯧꯔꯦ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯒ ꯐꯃꯨꯡꯗ ꯇꯨꯃꯤꯟꯅ ꯐꯝꯃꯤ ꯄꯥꯔꯤ ꯅꯪ ꯀꯥꯏꯗ ꯂꯩꯒꯦ ꯉꯁꯤꯒꯤ ꯃꯑꯣꯡꯁꯦ ꯄꯥꯔꯤꯅ ꯁꯨꯛꯇꯧ ꯇꯧꯔꯣꯏ ꯏꯄꯨꯅ ꯍꯥꯏꯕꯗꯨ ꯆꯨꯝꯃꯤ ꯑꯩ ꯏꯄꯨꯒꯤ ꯃꯅꯥꯛꯇ ꯆꯠꯂꯒ ꯄꯥꯔꯤꯕꯨ ꯀꯟꯗꯕ ꯌꯥꯗꯦ ꯑꯔꯦꯝꯕꯗ ꯏꯃꯥꯟꯅꯕ ꯁꯦꯟꯅꯕ꯭ꯔꯕꯨ ꯏꯖꯠ ꯃꯥꯡꯉꯝꯅꯤꯗ ꯍꯣꯏ ꯃꯥ ꯍꯧꯖꯤꯛꯇ ꯃꯤꯍꯨꯜꯒꯁꯦ ꯗꯪ ꯗꯪꯒ ꯆꯣꯡꯈꯠꯂꯛꯏ ꯑꯩꯁꯨ ꯐꯅ ꯀꯟꯅꯗꯤ ꯂꯥꯎꯕꯩ ꯅꯤꯡꯕꯅꯤ ꯀꯅꯥꯝ ꯇꯥꯗꯕ꯭ꯔꯣ ꯀꯩꯅꯣ ꯆꯪꯅꯔꯛꯇꯦꯅꯦ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯄꯥꯔꯤ ꯐꯃꯨꯡꯗ ꯍꯤꯞꯇꯨꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕꯤꯒ ꯇꯧꯏ ꯆꯥꯛꯁꯨ ꯆꯥꯅꯤꯡꯗꯦ ꯍꯥꯏꯗꯨꯅ ꯆꯥꯗ꯭ꯔꯤ ꯑꯍꯤꯡꯒꯤ ꯃꯇꯝ ꯌꯧꯁꯤꯜꯂꯛꯄꯗ ꯍꯧꯒꯠꯂꯛꯂꯒ ꯃꯃꯥꯡ ꯊꯣꯡꯗꯣ ꯍꯥꯡꯂꯒ ꯃꯅꯤꯡꯂꯣꯝꯗ ꯊꯣꯛꯂꯛꯏ ꯇꯥꯟꯖꯥ ꯆꯥꯅ ꯃꯥꯒꯤ ꯋꯥꯔꯛꯄ ꯉꯝꯗ꯭ꯔꯕꯤ ꯃꯃꯥꯟꯅꯕꯤꯁꯤꯡꯗꯨꯁꯨ ꯂꯐꯨ ꯃꯈꯣꯡꯗ ꯂꯦꯞꯄꯒ ꯍꯔꯥꯎꯅ ꯃꯈꯨꯠꯀꯗꯨ ꯍꯥꯏꯔꯛꯏ ꯄꯥꯔꯤ ꯌꯥꯝ ꯕꯤꯠ ꯂꯩꯇꯅ ꯃꯣꯏꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯐꯝꯃꯤ ꯂꯥꯕꯅ ꯍꯩꯃ ꯀꯩꯅꯣ ꯑꯩꯈꯣꯏꯅ ꯍꯔꯥꯎꯅ ꯂꯥꯛꯑꯒ ꯅꯪꯅ ꯁꯨꯛꯂꯛꯏꯁꯤꯅ ꯆꯤꯟꯐꯩꯕꯤꯅ ꯑꯗꯨꯅꯦ ꯍꯥꯏꯁꯦ ꯑꯁꯨꯛ ꯋꯥꯅ ꯂꯥꯛꯑꯒ ꯃꯥꯅ ꯕꯤꯠ ꯂꯩꯁꯤꯟꯅꯗꯕꯤꯒ ꯇꯧꯏ ꯀꯣꯛꯆꯥꯎꯕꯤꯅ ꯏꯇꯥ ꯇꯣꯡꯁꯥꯡ ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ ꯑꯩꯈꯣꯏ ꯂꯥꯛꯄꯁꯦ ꯌꯥꯝ ꯀꯥꯏꯔꯕ ꯀꯥꯏꯗꯦꯗ ꯅꯣꯏꯅ ꯂꯥꯛꯄꯁꯦ ꯅꯨꯡꯕꯨꯗꯤ ꯅꯨꯡꯉꯥꯏ ꯑꯗꯣ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯏꯁꯤꯡ ꯆꯪꯈ꯭ꯔ ꯃꯥꯜꯂꯦ ꯏꯁꯤꯡ ꯂꯣꯏꯅ ꯌꯨꯔꯛꯏ ꯑꯩ ꯊꯃꯣꯏꯁꯦ ꯈꯤꯇꯪ ꯅꯥꯏ ꯆꯤꯟꯗꯨꯝꯕꯤꯅ ꯃꯆꯤꯟ ꯑꯇꯨꯝꯕꯗꯨ ꯊꯥꯡꯖꯤꯜꯂꯒ ꯌꯥꯝ ꯈꯪꯅꯤꯡꯕꯒꯤ ꯃꯑꯣꯡꯗ ꯍꯪꯂꯛꯏ ꯑꯦ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯀꯩꯒꯤꯅꯣ ꯅꯪꯒꯤ ꯊꯃꯣꯏ ꯅꯥꯔꯤꯗꯨꯅ ꯅꯠꯇꯦ ꯅꯪꯅ ꯂꯩꯔꯤꯕ ꯍꯛꯆꯥꯡꯁꯦ ꯊꯃꯣꯏ ꯂꯩꯅꯥ ꯅꯥꯕ ꯅꯨꯄꯥꯔꯃꯤ ꯅꯪꯕꯣ ꯅꯠꯇꯦꯗ ꯑꯗꯨꯒꯝꯇ ꯅꯠꯇꯦ ꯂꯥꯕꯅ ꯑꯗꯨꯗꯤ ꯅꯣꯏ ꯅꯥꯄꯥꯔꯣ ꯅꯪꯅ ꯉꯁꯥꯏꯗꯤ ꯕꯤꯠ ꯂꯩꯇꯕꯤ ꯑꯣꯜꯂꯤꯁꯦ ꯃꯔꯝ ꯍꯪꯉꯤꯁꯦ ꯑꯝꯇꯗꯤ ꯍꯥꯏꯗꯦ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯪꯂꯒ ꯅꯪ ꯂꯐꯨ ꯃꯈꯣꯡꯁꯤꯗ ꯅꯝꯖꯜꯂ ꯊꯝꯂꯝꯅꯤꯀꯣ ꯑꯣ ꯑꯗꯨꯕꯨꯔꯣ ꯑꯩꯒꯤ ꯅꯨꯡꯇꯤꯒꯤ ꯂꯥꯛꯑꯝꯕ ꯅꯨꯄꯥꯅ ꯑꯩꯕꯨ ꯉꯁꯤꯗꯤ ꯃꯤꯅꯥꯏꯕꯤꯔꯝꯃꯤ ꯑꯩ ꯉꯁꯤꯗꯤ ꯍꯤꯡꯅꯤꯡꯕ ꯐꯥꯎꯗ꯭ꯔꯤ ꯆꯤꯟꯗꯨꯝꯕꯤ ꯅꯆꯤꯟꯗꯣ ꯈꯔ ꯂꯩꯊꯣꯛ ꯆꯤꯟꯗꯨꯝꯕꯤ ꯅꯆꯤꯟꯗꯣ ꯈꯔ ꯂꯩꯊꯣꯛ ꯂꯦꯡꯖꯨꯝꯗꯨꯗ ꯉꯥꯊꯔꯒ ꯑꯝꯇ ꯀꯞꯀꯦ ꯍꯣꯏ ꯂꯩꯊꯣꯛꯑꯦ ꯉꯥꯊꯔꯣ ꯑꯗꯨꯒ ꯄꯦꯟꯅ ꯀꯞꯄꯣ ꯑꯗꯨ ꯇꯣꯡꯁꯥꯡ ꯑꯅꯤꯔꯛ ꯍꯟꯅꯒ ꯁꯤꯕ ꯌꯥꯕ꯭ꯔꯣ ꯅꯪꯅ ꯍꯤꯡꯅꯤꯡꯕ ꯐꯥꯎꯗꯦ ꯀꯥꯏꯅ ꯍꯥꯏꯗꯨꯕ ꯂꯥꯕꯅ ꯌꯥꯔꯦ ꯅꯪꯁꯨ ꯍꯪꯖꯜꯂꯨꯔꯅꯨ ꯃꯤ ꯊꯋꯥꯏ ꯅꯨꯡꯉꯥꯏꯔꯝꯃꯣꯏ ꯏꯇꯥ ꯇꯣꯡꯁꯥꯡ ꯀꯩꯁꯨ ꯈꯟꯒꯅꯨꯁꯦ ꯅꯪꯒꯤ ꯅꯨꯡꯉꯥꯏꯇꯕꯗꯣ ꯑꯩꯈꯣꯏ ꯁꯔꯨꯛ ꯌꯥꯔꯤ ꯅꯨꯄꯥꯕꯨ ꯃꯊꯟꯇꯔꯣ ꯗꯨꯅꯤꯌꯥꯁꯤꯗ ꯅꯨꯄꯥꯒꯤ ꯅꯨꯄꯥ ꯉꯥꯛꯇꯅꯤ ꯑꯗꯨꯃꯥꯏ ꯀꯞꯀꯅꯨꯁꯤ ꯄꯛꯆꯗꯦꯕ ꯅꯣꯏꯅ ꯁꯨꯃꯥꯏꯅ ꯊꯦꯝꯕꯁꯤꯅ ꯍꯦꯜꯂꯦꯕ ꯑꯩꯅ ꯀꯞꯅꯤꯡꯕꯁꯦ ꯏꯃꯥ ꯃꯣꯏ ꯆꯠꯈ꯭ꯔꯦ ꯃꯅꯥꯀꯣꯡ ꯃꯦꯜꯂꯒ ꯅꯥꯀꯟꯗ ꯐꯝꯂꯝꯕꯁꯤꯡꯗꯨꯁꯨ ꯀꯞꯄꯗ ꯃꯃꯣꯏ ꯆꯤꯛꯂꯛꯄꯗꯨꯗ ꯃꯈ꯭ꯌꯥꯠꯀ ꯁꯦꯒꯥꯏꯈꯩ ꯅꯣꯛꯏ ꯄꯥꯔꯤꯁꯨ ꯀꯞꯂꯝꯕꯗꯒꯤ ꯃꯌꯥꯝꯅ ꯅꯣꯛꯄꯗꯨ ꯌꯥꯎꯁꯤꯜꯂꯤ ꯃꯈꯣꯏ ꯃꯁꯦꯟ ꯅꯣꯛꯂꯒ ꯂꯐꯨ ꯃꯈꯣꯡꯗꯨꯗ ꯖꯒꯣꯏꯕꯨ ꯁꯥꯕꯋꯣ ꯀꯣꯏꯆꯦꯟ ꯆꯦꯟꯕꯋꯣ ꯇꯧꯗꯨꯅ ꯂꯥꯡꯏ ꯑꯗꯨꯝꯅ ꯑꯍꯤꯡ ꯑꯗꯨꯗ ꯕꯨꯠ ꯃꯌꯥꯝꯗꯨꯅ ꯅꯣꯛꯄꯒꯤ ꯃꯈꯣꯜꯗ ꯃꯤꯀꯞ ꯊꯣꯛꯅꯕ ꯃꯤꯈꯩꯁꯨ ꯇꯥꯕ ꯌꯥꯎꯅꯔꯤ ꯁꯥꯟꯅꯕ ꯌꯥꯕ ꯁꯥꯟꯅꯔꯒ ꯆꯠꯈ꯭ꯔꯦ ꯄꯥꯔꯤꯁꯨ ꯃꯈꯨꯠꯀ ꯍꯥꯏꯔꯒ ꯂꯩꯍꯧꯏ ꯆꯦꯟ ꯆꯣꯡꯗꯨꯅ ꯁꯥꯟꯅꯔꯨꯕꯒꯤ ꯋꯥꯔꯗꯨꯅ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯛꯇꯨꯅ ꯄꯣꯞ ꯇꯥꯅ ꯇꯨꯝꯈ꯭ꯔꯦ ꯇꯧꯔꯤꯕ ꯃꯇꯧꯗꯨ ꯉꯁꯥꯏꯗꯒꯤ ꯄꯥꯔꯤꯒꯤ ꯃꯃꯥ ꯃꯄꯥꯅ ꯃꯅꯤꯡꯊꯣꯡꯒꯤ ꯊꯣꯡꯖꯤꯜ ꯃꯔꯨꯝꯗꯒꯤ ꯂꯣꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯑꯩ ꯃꯃꯥ ꯀꯥꯗ ꯆꯪꯈ꯭ꯔ ꯃꯥꯜꯂꯦꯅꯦ ꯑꯩꯅ ꯅꯍꯥꯟ ꯍꯥꯏꯗ꯭ꯔꯣ ꯅꯆꯥꯅꯨꯄꯥꯁꯤ ꯃꯑꯣꯡ ꯑꯃ ꯇꯧꯋꯦꯅ ꯅꯪꯅ ꯃꯁꯤꯗꯩꯁꯤꯗ ꯅꯪꯒꯤ ꯆꯥꯛ ꯊꯣꯡꯕꯗ ꯃꯇꯦꯡ ꯄꯥꯡꯂꯤꯅꯦꯗꯅ ꯍꯔꯥꯎꯔꯤꯕ ꯑꯩꯗꯤ ꯀꯅꯥꯅ ꯈꯪꯖꯩꯌꯦꯒꯦ ꯅꯠꯇꯦ
ꯃꯥꯏꯕ ꯑꯃ ꯀꯧꯔꯒ ꯐꯖꯅ ꯌꯦꯡꯍꯟꯕꯅ ꯆꯨꯝꯃꯣꯏꯗ꯭ꯔꯥ? ꯑꯗꯨꯅꯤ ꯑꯩꯁꯨ ꯍꯧꯖꯤꯛ ꯈꯜꯂꯤꯕꯁꯤ ꯍꯌꯦꯡꯗꯣ ꯑꯌꯨꯛ ꯉꯟꯅ ꯑꯩ ꯀꯧꯕ ꯆꯠꯂꯨꯔꯒꯦ ꯅꯠꯇ꯭ꯔꯕꯗꯤ ꯏꯆꯥꯅꯨꯄꯥꯁꯤ ꯐꯤꯕꯝ ꯑꯃ ꯇꯥꯔꯛꯇꯧ ꯃꯥꯟꯗ꯭ꯔꯦ ꯕꯤꯁꯅꯨ ꯑꯩꯅ ꯃꯄꯥꯟ ꯊꯣꯛꯄꯒꯤ ꯍꯧꯒꯠꯂꯛꯑꯝꯗ꯭ꯔꯗꯤ ꯈꯪꯂꯝꯂꯣꯏꯗ ꯏꯁꯣꯔꯅꯗꯤ ꯆꯥꯟꯕꯖꯥꯠꯅꯤ ꯑꯩꯁꯦ ꯃꯃꯥ ꯁꯦꯛꯄꯤ ꯃꯥꯟꯕꯤꯁꯤꯗꯤ ꯏꯁꯣꯔꯅ ꯆꯥꯟꯗꯕꯒꯤ ꯃꯤꯀꯞ ꯊꯣꯛꯍꯜꯂꯛꯇꯕ ꯑꯩꯅ ꯑꯐꯕ ꯑꯣꯏꯕꯅ ꯍꯧꯗꯣꯛꯂꯒ ꯌꯦꯡꯃꯤꯟꯅꯕꯅꯤ ꯏꯁ ꯅꯊꯟꯇ ꯌꯦꯡꯕ ꯀꯤꯕꯒꯤ ꯑꯩ ꯍꯧꯗꯣꯔꯛꯂꯒ ꯌꯥꯝ ꯐꯕꯒꯁꯨ ꯁꯥꯔꯤ ꯁꯛꯇꯥ ꯑꯁꯤꯒ ꯋꯥꯒ ꯉꯥꯡꯅꯤꯡꯗꯦꯀꯣ ꯑꯍꯤꯡꯁꯤꯗ ꯑꯃꯨꯛ ꯈꯠꯅꯅꯤꯡꯉꯛꯑꯅꯤ ꯇꯨꯝꯃꯨꯔꯒꯦ ꯅꯣꯡ ꯉꯥꯜꯂꯛꯂꯦ ꯃꯃꯥ ꯃꯄꯥꯁꯨ ꯃꯥꯏꯕ ꯀꯧꯅꯕ ꯍꯥꯏꯅꯈꯤꯕꯗꯣ ꯀꯥꯎꯅꯈ꯭ꯔꯕ ꯃꯥꯜꯂꯤ ꯈꯣ ꯅꯥꯈꯣꯛꯂꯒ ꯇꯨꯡꯗꯨꯅ ꯂꯩꯅꯔꯤ ꯄꯥꯔꯤꯁꯨ ꯉꯔꯥꯡ ꯁꯥꯟꯅꯔꯨꯕꯒꯤ ꯃꯤꯀꯞꯀ ꯊꯣꯛꯇꯦ ꯁꯣꯝꯗ ꯅꯤꯡꯊꯦꯝꯅ ꯑꯃꯥꯏꯕ ꯑꯍꯜꯗꯨ ꯄꯨꯔꯒ ꯄꯥꯔꯤ ꯍꯣꯏꯗ ꯄ꯭ꯔꯞ ꯂꯥꯛꯏ ꯁꯨꯃꯥꯡꯗꯨꯗ ꯂꯦꯞꯄꯒ ꯑꯅꯤꯗꯨ ꯀꯣꯌꯦꯡ ꯌꯦꯡꯉꯤ ꯅꯤꯡꯊꯦꯝꯅ ꯏꯕꯣ ꯊꯣꯡꯒ ꯂꯣꯜꯂꯤꯅꯤ ꯀꯅꯥꯝ ꯍꯧꯒꯠꯅꯗ꯭ꯔꯤ ꯃꯥꯜꯂꯤ ꯀꯔꯤꯅꯣ ꯌꯥꯍꯧ ꯄꯣꯟꯊꯣꯛꯅ ꯊꯦꯡꯈ꯭ꯔꯦꯅꯦ ꯅꯪ ꯈꯔ ꯀꯧꯔꯨꯗꯨꯅ ꯏꯁꯨ ꯅꯨꯄꯥ ꯏꯅꯦ ꯑꯣ ꯏꯅꯦ ꯍꯧꯒꯠꯇ꯭ꯔꯤꯕ꯭ꯔꯣ ꯍꯧꯒꯠꯂꯣ ꯏꯅꯦ ꯃꯪꯉꯤꯕꯣ ꯑꯣ ꯏꯅꯦ ꯃꯄꯥꯟꯗ ꯅꯤꯡꯊꯦꯝꯅ ꯀꯣꯏꯂꯥꯎ ꯂꯥꯎꯕꯗꯨꯗ ꯃꯃꯥ ꯃꯄꯥꯁꯨ ꯃꯤꯀꯞ ꯊꯣꯔꯛꯂꯒ ꯍꯧꯒꯠꯂꯛꯏ ꯃꯥꯡꯒꯣꯜ ꯊꯣꯛꯂꯛꯄꯗ ꯅꯤꯡꯊꯦꯝꯒ ꯑꯃꯥꯏꯕꯒ ꯂꯦꯞꯄꯒ ꯂꯩꯔꯝꯕꯗꯨꯗ ꯉꯔꯥꯡꯒꯤ ꯊꯧꯗꯣꯛꯇꯨ ꯅꯤꯡꯁꯤꯡꯅꯔꯛꯏ ꯏꯕꯨꯡꯉꯣ ꯅꯤꯡꯊꯦꯝ ꯅꯪꯅ ꯑꯃꯥꯏꯕ ꯂꯥꯛꯃꯤꯟꯅꯕ ꯌꯥꯝ ꯐꯔꯦ ꯉꯔꯥꯡꯗꯤ ꯅꯇꯥꯎꯁꯦ ꯃꯑꯣꯡ ꯑꯃꯅꯤ ꯇꯧꯔꯤꯕ ꯃꯄꯥ ꯏꯕꯥꯅꯤꯁꯨ ꯉꯔꯥꯡ ꯑꯃꯥꯏꯕ ꯀꯧꯔꯒ ꯌꯦꯡꯍꯟꯁꯦꯗꯅ ꯍꯥꯏꯅꯔꯝꯃꯤ ꯑꯃꯥꯏꯕꯅ ꯑꯗꯨꯅꯔ ꯀꯔꯤꯅꯣ ꯑꯩꯈꯣꯏ ꯂꯥꯛꯄꯗ ꯅꯥꯀꯣꯛꯄꯒꯤ ꯃꯈꯣꯜ ꯍꯥꯟꯅ ꯇꯥꯏꯗ ꯃꯄꯥꯅ ꯑꯣꯖꯥ ꯃꯥꯏꯕ ꯅꯣꯡ ꯉꯥꯜꯂꯝꯗꯥꯏꯒꯤ ꯇꯨꯝꯕ ꯅꯨꯡꯉꯥꯏꯕꯗꯨꯗ ꯃꯤꯀꯞ ꯊꯣꯛꯇ꯭ꯔꯕꯖꯥꯠ ꯀꯥꯈꯠꯄꯤꯔꯣ ꯑꯣꯖꯥ ꯀꯥꯈꯠꯄꯤꯔꯣ ꯄꯥꯔꯤꯗꯤ ꯍꯧꯒꯠꯂꯛꯇꯦ ꯃꯃꯥ ꯃꯄꯥꯗꯨ ꯃꯁꯥ ꯁꯦꯡꯗꯣꯛꯂꯒ ꯑꯃꯥꯏꯕꯗꯨꯅ ꯍꯥꯏꯕ ꯂꯥꯏ ꯈꯨꯔꯨꯝꯕꯗꯣ ꯃꯗꯨꯗ ꯆꯪꯒꯗꯧꯕ ꯄꯣꯠꯆꯩꯁꯤꯡꯗꯨ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯂꯥꯛꯏ ꯑꯗꯨꯒ ꯄꯥꯔꯤꯒꯤ ꯀꯥꯗ ꯃꯈꯣꯏ ꯄꯨꯂꯞ ꯆꯪꯂꯛꯏ ꯅꯤꯡꯊꯦꯝꯅ ꯃꯈꯣꯡ ꯃꯈꯨꯠꯇꯨ ꯄꯨꯟꯁꯤꯜꯂꯤ ꯑꯃꯥꯏꯕꯗꯨꯅ ꯏꯁꯤꯡ ꯑꯁꯦꯡꯕꯗ ꯇꯔꯦꯟꯗꯨ ꯂꯨꯞꯄꯒ ꯃꯃꯥꯏ ꯃꯄꯥꯗꯨꯗ ꯏꯁꯤꯡ ꯃꯔꯤꯛꯀ ꯇꯥꯍꯜꯂꯤ ꯑꯗꯨꯝꯅ ꯇꯧꯔꯛꯄꯗꯨꯗ ꯄꯥꯔꯤ ꯃꯃꯤꯠ ꯇꯞꯅ ꯄꯥꯡꯊꯣꯔꯛꯏ ꯂꯩꯔꯝꯂꯤꯕ ꯃꯌꯥꯝꯗꯨ ꯎꯕꯗ ꯍꯧꯒꯠꯂꯒ ꯆꯠꯅꯕ ꯃꯈꯣꯡ ꯃꯈꯨꯠꯇꯨ ꯂꯦꯡꯒꯦ ꯇꯧꯕꯗ ꯄꯨꯟꯁꯤꯜꯂꯝꯕꯗꯨꯗ ꯁꯥꯎꯅ ꯍꯥꯏꯔꯛꯏ ꯀꯅꯥꯅꯣ ꯑꯩꯒꯤ ꯈꯣꯡꯈꯨꯠ ꯄꯨꯟꯁꯤꯜꯂꯝꯃꯤꯁꯦ ꯇꯨꯝꯃꯤꯀꯥꯟꯗ ꯂꯣꯟꯅ ꯈꯣꯡꯈꯨꯠ ꯄꯨꯟꯁꯤꯜꯂꯤꯁꯤꯕꯨ ꯊꯧꯅꯥ ꯐꯕꯅꯦ ꯍꯥꯏꯗꯧꯔꯤꯕ꯭ꯔꯣ ꯊꯥꯗꯣꯛꯑꯣ ꯊꯨꯅ ꯊꯥꯗꯣꯛꯑꯣ ꯍꯥꯏꯕꯅꯦ ꯑꯩ ꯀꯣꯏꯂꯥꯎ ꯂꯥꯎꯒꯅꯨ ꯅꯥꯀꯣꯡ ꯄꯪꯒꯦ ꯇꯧꯏ ꯑꯗꯨꯗꯤ ꯊꯥꯗꯣꯛꯀꯅꯤ ꯑꯩꯅ ꯁꯣꯏꯗꯅ ꯊꯥꯗꯣꯛꯀꯅꯤ ꯑꯩ ꯋꯥ ꯈꯔ ꯍꯪꯒꯦ ꯁꯦꯡꯅ ꯈꯨꯝ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯅꯨꯄꯥ ꯑꯁꯤꯒꯤ ꯍꯛꯆꯥꯡꯗ ꯆꯪꯂꯒ ꯅꯪꯅ ꯁꯥꯟꯅꯅꯤꯡꯕ ꯃꯑꯣꯡꯗ ꯁꯥꯟꯅꯔꯤꯁꯦ ꯊꯋꯥꯏ ꯅꯣꯏꯅ ꯁꯨꯃꯥꯏꯅ ꯇꯧꯕ ꯌꯥꯗꯦ ꯍꯥꯏꯕꯁꯤ ꯈꯪꯗꯕ꯭ꯔꯣ ꯈꯪꯉꯤ ꯀꯩꯅꯣ ꯊꯋꯥꯏ ꯑꯣꯏꯅ ꯁꯨꯝ ꯂꯩꯔꯛꯄꯗꯣ ꯕꯤꯠ ꯂꯩꯔꯛꯇꯕꯒꯤ ꯑꯩꯒꯤ ꯅꯨꯄꯥ ꯊꯤꯖꯕꯅꯤ ꯁꯤꯗ ꯍꯟꯅꯨꯕ ꯅꯪꯒꯤ ꯀꯩ ꯅꯊꯧ ꯂꯩꯒꯦ ꯑꯣ ꯑꯗꯨ ꯑꯣꯏꯔꯗꯤ ꯅꯪ ꯍꯧꯖꯤꯛ ꯑꯩꯅ ꯇꯪꯈꯥꯏ ꯁꯦꯠꯇꯣꯛꯄ ꯇꯥꯔꯦ ꯃꯁꯤꯗꯤ ꯇꯥꯏꯔꯦꯟꯁꯤꯅ ꯃꯃꯥꯏꯗꯣ ꯍꯦꯛꯇ ꯀꯟꯖꯟꯒꯦ ꯍꯩ ꯈꯪꯕ꯭ꯔꯥ ꯅꯪ ꯃꯤ ꯎꯁꯤꯠꯇꯕ ꯌꯥꯝ ꯍꯩꯈꯣꯗꯅ ꯑꯣꯏꯃ ꯑꯩ ꯁꯤꯔꯦ ꯑꯩꯕꯨ ꯑꯝꯇ ꯀꯟꯕꯤꯌꯣ ꯑꯩꯒꯤ ꯅꯨꯄꯥ ꯀꯩꯒꯤꯅꯣ ꯅꯪꯅ ꯅꯥꯀꯟꯗ ꯇꯨꯃꯤꯟ ꯌꯦꯡꯉ ꯂꯩꯗꯨꯕꯣ ꯑꯃꯥꯏꯕꯁꯤ ꯇꯧꯔꯦ ꯑꯩꯕꯨ ꯑꯝꯇ ꯀꯟꯕꯤꯌꯣ ꯃꯤ ꯅꯤꯡꯊꯦꯝꯅ ꯄꯥꯔꯤꯒꯤ ꯃꯆꯥꯗ ꯆꯪꯂꯤꯕ ꯊꯋꯥꯏ ꯅꯪ ꯑꯩꯅ ꯐꯨꯕ ꯌꯥꯕ ꯑꯣꯏꯔꯗꯤ ꯉꯁꯥꯏꯅ ꯐꯨꯔꯗꯧꯅꯤ ꯑꯗꯣ ꯌꯥꯗꯕꯅꯤꯅ ꯇꯨꯃꯤꯟꯅ ꯂꯩꯁꯤꯜꯂꯕꯅꯤ ꯏꯃꯥꯟꯅꯕꯁꯤꯒꯤ ꯍꯛꯆꯥꯡꯗ ꯆꯪꯂꯒ ꯋꯥꯊꯤ ꯋꯥꯔꯦꯝ ꯑꯃ ꯇꯧꯏ ꯍꯥ ꯀꯔꯤ ꯍꯥꯏꯕ ꯅꯪꯃꯛꯅ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯍꯦꯛꯇ ꯍꯥꯏꯔꯕ ꯑꯩꯅ ꯅꯊꯤꯕꯣꯡ ꯍꯥꯎꯕ ꯊꯣꯡꯂꯒ ꯄꯤꯖꯈꯤꯕ ꯃꯌꯥꯝꯗꯣ ꯁꯨꯃꯥꯏꯅ ꯉꯥꯡꯅꯕ ꯑꯣꯏꯔꯦ ꯑꯩ ꯆꯥꯛꯑꯦ ꯑꯅꯤꯔꯛ ꯁꯨꯅ ꯊꯃꯣꯏꯗ ꯏ ꯑꯁꯤ ꯆꯪꯉꯦꯕ ꯑꯃꯥꯏꯕꯅ ꯃꯁꯤꯗꯤ ꯀꯥꯟꯅꯔꯔꯣꯏ ꯊꯋꯥꯏꯁꯤ ꯇꯥꯟꯊꯣꯛꯈꯤꯅꯕ ꯇꯧꯁꯤ ꯂꯥꯏꯒꯤ ꯄꯣꯠꯂꯝꯁꯤꯡꯗꯨ ꯃꯥꯡꯒꯣꯜꯗ ꯊꯝꯃꯤ ꯂꯥꯏ ꯐꯖꯅ ꯈꯨꯔꯨꯝꯂꯒ ꯇꯥꯟꯊꯣꯛꯈ꯭ꯔꯒ ꯃꯁꯥꯒꯤ ꯊꯋꯥꯏꯗꯣ ꯑꯃꯨꯛ ꯀꯧꯁꯤꯟꯒꯗꯧꯔꯤꯕꯅꯤ ꯑꯁꯤ ꯍꯥꯏꯔꯒ ꯃꯈꯣꯏꯗꯨ ꯃꯄꯥꯟꯗ ꯑꯃꯨꯛ ꯊꯣꯛꯈ꯭ꯔꯦ ꯄꯥꯔꯤ ꯊꯣꯛꯈ꯭ꯔꯤꯕ ꯃꯈꯣꯏꯗ ꯌꯦꯡꯂꯒ ꯂꯥꯎꯔꯒ ꯍꯥꯏꯍꯧꯏ ꯑꯩꯕꯨ ꯇꯥꯟꯊꯣꯛꯀꯅꯨ ꯑꯩ ꯐꯠꯇꯕꯤ ꯅꯠꯇꯦ ꯑꯐꯕꯤꯅꯤ ꯑꯩꯗꯤ ꯑꯐꯕꯤ ꯑꯩꯕꯨ ꯇꯥꯟꯊꯣꯛꯀꯅꯨꯀꯣ ꯀꯔꯤꯒꯨꯝꯕ ꯑꯩ ꯇꯥꯟꯒꯦ ꯍꯥꯏꯔꯕꯗꯤ ꯄꯥꯈꯪ ꯃꯁꯛ ꯐꯖꯕ ꯄꯤꯌꯨ ꯑꯗꯨ ꯅꯠꯇ꯭ꯔꯗꯤ ꯑꯩꯗꯤ ꯆꯠꯂꯣꯏ ꯅꯤꯡꯊꯦꯝꯗꯨ ꯄ꯭ꯔꯞ ꯑꯃꯨꯛ ꯆꯪꯂꯛꯂꯒ ꯐꯤꯕꯨꯟ ꯇꯥꯗꯨꯅ ꯄꯥꯔꯤꯒꯤ ꯃꯌꯥꯗ ꯅꯝꯁꯤꯜꯂꯝꯃꯤ ꯄꯥꯔꯤ ꯃꯁꯥꯗꯨ ꯀꯣꯏꯂꯦꯡ ꯂꯦꯡꯗꯨꯅ ꯐꯃꯨꯡꯗꯨꯗ ꯐꯟꯒ ꯆꯣꯡꯉꯤ ꯁꯣꯝꯗ ꯑꯃꯥꯏꯕꯗꯨꯅ ꯂꯥꯏ ꯈꯨꯔꯨꯝꯂꯒ ꯂꯥꯏꯑꯣꯏꯔꯕ ꯊꯥꯡꯅ ꯂꯩꯃꯥꯏꯗ ꯌꯥꯟꯕꯗ ꯇꯣꯡꯁꯥꯡꯒꯤ ꯃꯁꯥꯗ ꯄꯥꯜꯂꯤ ꯐꯅ ꯀꯨꯏꯅ ꯂꯥꯏ ꯈꯨꯔꯨꯝꯂꯕꯗ ꯇꯣꯡꯁꯥꯡ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯄꯥꯔꯤꯒꯤ ꯃꯁꯥꯗꯒꯤ ꯊꯣꯛꯂꯛꯏ ꯑꯗꯨꯒ ꯂꯥꯏ ꯈꯨꯔꯨꯝꯂꯤꯕ ꯃꯌꯥꯝꯗꯨꯗ ꯃꯃꯤꯠ ꯄꯩꯅ ꯌꯦꯡꯂꯝꯂꯒ ꯃꯥꯡꯈ꯭ꯔꯦ ꯑꯃꯥꯏꯕꯗꯨꯅ ꯄꯥꯔꯤꯒꯤ ꯊꯋꯥꯏꯗꯨ ꯀꯧꯁꯤꯟꯕꯤꯔꯒ ꯏꯃꯨꯡꯗ ꯆꯪꯂꯛꯇꯨꯅ ꯇꯥꯏꯔꯦꯟꯅ ꯃꯁꯥ ꯁꯤꯟꯕ ꯊꯨꯡꯅ ꯆꯥꯏꯊꯣꯛꯄꯤꯔꯝꯃꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯄꯥꯔꯤ ꯃꯃꯤꯠꯇꯨ ꯌꯥꯝ ꯋꯥꯅ ꯄꯥꯡꯊꯣꯔꯛꯏ ꯑꯗꯨꯒ ꯃꯃꯥ ꯃꯄꯥ ꯅꯤꯡꯊꯦꯝ ꯑꯃꯗꯤ ꯑꯃꯥꯏꯕꯗꯨꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯀꯔꯤ ꯑꯩꯒꯤ ꯐꯃꯨꯡ ꯃꯅꯥꯛꯁꯤꯗ ꯇꯧꯔꯝꯂꯤꯕ ꯗ꯭ꯔꯤꯁ ꯃꯌꯥꯝꯁꯤꯗ ꯏꯃꯥ ꯕꯥꯕꯥ
ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯅꯤꯡꯊꯦꯝ ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯩꯉꯣꯟꯗ ꯑꯗꯨꯛ ꯃꯨꯟꯅ ꯌꯦꯡꯉꯤꯗꯨꯅ ꯏꯕꯣ ꯁꯤꯕꯨ ꯑꯩꯒꯤ ꯏꯇꯥꯎꯒꯤ ꯊꯋꯥꯏ ꯑꯁꯦꯡꯕꯗꯨꯔꯣ ꯆꯨꯝꯗꯤ ꯆꯨꯝꯃꯤꯀꯣ ꯆꯨꯝꯂꯕꯅꯤꯅꯦ ꯃꯁꯥꯁꯦ ꯅꯨꯃꯤꯠ ꯈꯔꯅꯤ ꯄꯣꯊꯥꯗ ꯍꯧꯖꯤꯛꯇꯤ ꯂꯥꯏꯒꯤ ꯊꯧꯔꯝ ꯂꯣꯏꯔꯕꯅꯤꯅ ꯑꯩꯁꯨ ꯆꯠꯈꯤꯅꯕ ꯇꯧꯔꯒꯦ ꯑꯣꯖꯥ ꯃꯥꯏꯕ ꯌꯥꯝꯗꯤ ꯌꯥꯝꯗ꯭ꯔꯦ ꯗꯈꯤꯅꯥꯁꯤ ꯑꯝꯇ ꯄꯥꯏꯕꯤꯈꯣ ꯌꯥꯝꯃꯟꯈ꯭ꯔꯦ ꯅꯁꯥ ꯀꯟꯈꯠꯆꯕ ꯑꯣꯏꯖꯔꯣꯀꯣ ꯊꯣꯛꯑꯦ ꯅꯤꯡꯊꯦꯝꯅ ꯏꯕꯣ ꯑꯩꯁꯨ ꯁꯨꯝ ꯂꯩꯖꯍꯧꯔꯦ ꯄꯔꯦ ꯅꯪ ꯋꯥꯈꯜ ꯇꯥꯔꯕ ꯀꯩꯅꯣ ꯍꯥꯏꯕꯅꯤ ꯑꯩ ꯋꯥꯈꯜ ꯑꯝꯇ ꯇꯥꯖꯕ ꯈꯣꯡ ꯈꯨꯠ ꯄꯨꯜꯂꯤꯁꯤꯅ ꯀꯩꯒꯤꯅꯣ ꯅꯤꯡꯊꯦꯝ ꯅꯇꯥꯎꯒ ꯋꯥꯔꯤ ꯁꯥꯟꯅꯔꯣ ꯑꯩꯈꯣꯏꯁꯨ ꯃꯄꯥꯟꯗ ꯆꯥꯏꯔꯤꯕꯁꯦ ꯑꯃꯨꯛꯇ ꯂꯣꯏꯁꯤꯜꯂꯨꯈꯤꯒꯦ ꯃꯃꯥ ꯅꯪꯁꯨ ꯆꯥꯛ ꯊꯣꯡꯅꯕ ꯇꯧꯔꯨ ꯂꯥꯛꯑꯣ ꯅꯆꯥꯅꯨꯄꯥꯁꯦ ꯆꯥꯛ ꯑꯁꯥꯕ ꯈꯔ ꯄꯤꯖꯅꯕ ꯍꯣꯏ ꯃꯄꯥ ꯃꯃꯥ ꯃꯄꯥꯗꯣ ꯀꯥꯗꯒꯤ ꯊꯣꯛꯈ꯭ꯔꯦ ꯅꯤꯡꯊꯦꯝꯅ ꯄꯥꯔꯤꯒꯤ ꯃꯈꯣꯡ ꯃꯈꯨꯠ ꯄꯨꯜꯂꯤꯕꯗꯨ ꯊꯥꯗꯣꯛꯄꯤ ꯑꯗꯨꯒ ꯃꯅꯥꯛꯇ ꯐꯝꯗꯨꯅ ꯋꯥꯔꯤ ꯂꯤ ꯕꯨꯠ ꯆꯪꯉꯤꯅꯦꯃꯤ ꯅꯉꯣꯟꯗ ꯈꯪꯉꯕ ꯕꯨꯠ ꯅꯨꯄꯤꯗꯨꯅ ꯊꯣꯡꯕ ꯆꯥꯛ ꯏꯟꯁꯥꯡ ꯑꯁꯦ ꯑꯩꯗꯤ ꯌꯥꯝ ꯆꯥꯈ꯭ꯔꯕꯅꯤ ꯅꯪꯁꯦ ꯃꯑꯣꯡ ꯑꯃ ꯇꯧꯋꯦꯅ ꯑꯩꯅ ꯁꯦꯟꯅꯕꯅꯦꯕ ꯅꯣꯏ ꯏꯃꯥ ꯄꯥꯕꯁꯨ ꯊꯕꯛ ꯆꯠꯊꯣꯛꯄꯅꯤꯅ ꯅꯪꯒꯤ ꯃꯑꯣꯡꯁꯦ ꯀꯌꯥ ꯈꯪꯗꯕ ꯃꯥꯜꯂꯦ ꯑꯗꯨꯗꯒꯤ ꯑꯩꯁꯨ ꯏꯇꯥꯎꯒꯤ ꯄꯨꯟꯁꯤꯁꯦ ꯌꯥꯔꯣꯏ ꯍꯥꯏꯗꯅ ꯍꯦꯛꯇ ꯁꯦꯟꯅꯁꯟꯕꯅꯤ ꯀꯣꯟꯅ ꯊꯪꯗꯗꯤ ꯑꯩꯁꯦ ꯅꯪꯅ ꯏꯖꯠ ꯃꯥꯡꯍꯟꯒꯦ ꯇꯧꯔꯤꯅꯤ ꯑꯁ ꯇꯥꯅꯤꯡꯗ꯭ꯔꯦ ꯆꯠꯂꯣ ꯍꯥꯟꯅ ꯈꯔ ꯇꯥꯅꯤꯡꯉꯝ ꯁꯨꯝ ꯄꯛꯁꯤꯜꯂꯛꯇ꯭ꯔꯦ ꯑꯩ ꯐꯥꯒꯤ ꯅꯠꯇꯦꯌꯦ ꯆꯥꯛꯈꯨꯝꯗꯒꯤ ꯅꯪꯒꯤ ꯀꯥꯁꯤꯐꯥꯎ ꯑꯩꯁꯦ ꯆꯣꯔꯣ ꯆꯣꯔꯣ ꯆꯤꯡꯉꯤꯅꯤ ꯑꯩꯁꯨ ꯃꯤꯅꯨꯡꯁꯤ ꯎꯠꯄ ꯌꯥꯗ꯭ꯔꯦ ꯍꯥꯏꯗꯅ ꯅꯊꯕꯥꯛꯇꯨꯗ ꯀꯟꯅ ꯍꯦꯛꯇ ꯀꯥꯎꯁꯟꯕꯅꯤ ꯑꯗꯨꯗꯩ ꯐꯃꯨꯡ ꯀꯥꯁꯤꯟꯁꯤꯗ ꯁꯨꯞꯄ ꯇꯥꯔ ꯂꯩꯍꯧꯕꯅꯤ ꯑꯩꯁꯨ ꯌꯨꯝꯗ ꯑꯗꯨꯝ ꯆꯦꯜꯂꯤ ꯑꯗꯨꯗꯩꯅꯤ ꯏꯄꯨ ꯃꯥꯏꯕ ꯀꯧꯔꯒ ꯂꯥꯛꯏꯁꯦ ꯅꯪꯅ ꯍꯥꯏꯔꯤ ꯃꯌꯥꯝꯁꯦ ꯊꯥꯗꯤ ꯊꯥꯖꯗꯦ ꯑꯗꯣ ꯅꯪꯅ ꯍꯥꯏꯔꯕꯅꯤꯅ ꯊꯥꯖꯗ꯭ꯔꯁꯨ ꯅꯝꯗꯅ ꯊꯥꯖꯔꯒꯦ ꯅꯤꯡꯊꯦꯝ ꯅꯪ ꯂꯩꯔꯝꯗ꯭ꯔꯗꯤ ꯑꯩꯁꯦ ꯕꯨꯠ ꯅꯨꯄꯤꯗꯨꯅ ꯃꯥꯡꯊꯣꯛꯄꯤꯔꯝꯃꯅꯤ ꯅꯪꯕꯨ ꯑꯩꯒꯤ ꯏꯇꯥꯎ ꯑꯣꯏꯅ ꯐꯪꯖꯕꯁꯦ ꯑꯩꯒꯤ ꯂꯥꯏꯕꯛ ꯐꯕꯅꯤ ꯑꯗꯨ ꯑꯣꯏꯔꯗꯤ ꯅꯣꯏꯒꯤ ꯌꯦꯟ ꯃꯌꯥꯝꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯑꯃ ꯍꯥꯠꯇꯣꯛꯑꯁꯤ ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯛꯑꯁꯤ ꯌꯦ ꯑꯩꯒꯤ ꯏꯇꯥꯎ ꯕꯨꯠ ꯆꯪꯕ ꯐꯕꯒꯤ ꯌꯦꯟ ꯆꯥꯔꯁꯦ ꯑꯔꯦꯝꯕꯗ ꯍꯥꯏꯔꯝꯃꯦ ꯇꯧꯔꯤꯁꯦ ꯀꯩꯁꯨ ꯅꯠꯇꯕꯗ ꯌꯦꯟ ꯂꯥꯕ ꯑꯃꯃꯨꯛ ꯇꯤꯡꯒꯅꯤ ꯇꯧꯔꯤꯁꯦ ꯅꯤꯡꯊꯦꯝꯗꯤ ꯌꯦꯟ ꯆꯥꯔꯅꯤꯅ ꯍꯔꯥꯎꯔꯤ ꯄꯥꯔꯤꯅ ꯌꯦꯟꯗꯨ ꯄꯤꯖꯅꯤꯡꯗꯕꯒꯤ ꯇꯨꯃꯤꯟꯅ ꯂꯩꯔꯤ ꯑꯍꯤꯡꯒꯤ ꯃꯇꯝꯅꯤ ꯁꯣꯝꯗ ꯇꯣꯡꯁꯥꯡꯗꯨ ꯀꯞꯄꯤ ꯃꯥꯒꯤ ꯀꯥꯟꯅꯗ꯭ꯔꯕ ꯃꯇꯥꯁꯤꯡꯗꯨꯅ ꯊꯦꯝꯖꯤꯟꯕꯤꯔꯤ ꯆꯤꯟꯐꯩꯕꯤꯅ ꯑꯩꯗꯤ ꯅꯍꯥꯟꯅ ꯈꯪꯉꯕꯅꯤ ꯁꯨꯃꯥꯏꯅ ꯇꯧꯔꯅꯤꯁꯤ ꯐꯖꯔꯝꯃꯅꯤ ꯍꯧꯖꯤꯛꯇꯤ ꯅꯁꯥꯁꯤꯁꯨ ꯇꯪꯈꯥꯏ ꯍꯣꯔꯦ ꯊꯥꯡꯅ ꯌꯥꯟꯕꯤꯔꯛꯄꯒꯤ ꯀꯣꯛꯆꯥꯎꯕꯤꯅ ꯃꯇꯨꯡꯗꯗꯤ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯗ ꯂꯛꯅꯔꯨꯕꯒ ꯌꯥꯕ ꯅꯠꯇꯦ ꯈꯨꯊꯤꯕ ꯑꯃ ꯊꯦꯡꯅꯕꯗ ꯀꯥꯎꯉꯝꯗ꯭ꯔꯕ ꯆꯩꯅꯥꯅ ꯌꯣꯝꯂꯒ ꯂꯩꯗꯣꯏꯅꯤ ꯂꯥꯕꯅ ꯑꯁ ꯄꯛꯇ꯭ꯔꯦꯍꯦ ꯅꯪꯁꯨ ꯏꯃꯥꯟꯅꯕꯤꯁꯦ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯀꯞꯄꯤꯁꯦ ꯅꯣꯏꯅ ꯑꯗꯨꯃꯥꯏꯅ ꯉꯥꯡꯖꯜꯂꯗꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯈꯤꯔꯣꯏꯌꯦ ꯈꯔ ꯊꯦꯝꯖꯤꯟꯕꯤꯒꯗ꯭ꯔꯥ ꯍꯥꯏꯔꯒ ꯅꯣꯏꯁꯨ ꯌꯥꯏꯍꯦ ꯇꯣꯡꯁꯥꯡꯅ ꯑꯩꯅꯗꯤ ꯃꯣꯏꯕꯨ ꯂꯨꯅ ꯇꯧꯕꯅꯦꯕ ꯃꯣꯏꯅꯗꯤ ꯑꯩꯉꯣꯟꯗ ꯂꯨꯅ ꯇꯧꯗꯦꯕ ꯑꯃꯥꯏꯕ ꯍꯅꯨꯕꯗꯨꯅ ꯑꯩꯕꯨ ꯃꯤꯅꯨꯡꯁꯤ ꯂꯩꯇꯅ ꯃꯥꯒꯤ ꯊꯥꯡꯗꯨꯅ ꯆꯕꯠ ꯍꯦꯛ ꯌꯥꯟꯁꯤꯜꯂꯛꯏꯅꯤꯅꯦ ꯑꯩꯅꯗꯤ ꯑꯩꯁꯦ ꯐꯠꯇꯕꯤ ꯅꯠꯇꯦ ꯑꯐꯕꯤꯅꯦꯅ ꯀꯌꯥꯔꯛ ꯍꯥꯏꯖꯕꯅꯤ ꯃꯕꯨꯛ ꯐꯠꯇꯕꯅꯤꯅ ꯇꯥꯕꯤꯗꯦ ꯆꯤꯟꯗꯨꯝꯕꯤꯅ ꯏꯊꯥ ꯇꯣꯡꯁꯥꯡ ꯅꯪꯁꯨ ꯉꯁꯤꯗꯒꯤ ꯈꯪꯖꯤꯜꯂꯨ ꯑꯩꯈꯣꯏꯅ ꯇꯧꯕ ꯌꯥꯗꯕ ꯊꯕꯛꯇ ꯅꯝꯐꯨꯗ ꯇꯧꯔꯕꯗꯤ ꯑꯋꯥꯕ ꯇꯥꯏ ꯍꯥꯏꯕꯁꯦ ꯅꯪꯁꯨ ꯑꯩꯈꯣꯏꯁꯨ ꯈꯪꯖꯤꯜꯂꯁꯤ ꯑꯩꯈꯣꯏ ꯄꯨꯟꯅ ꯁꯥꯟꯅꯔꯒ ꯂꯩꯔꯝꯃꯗꯤ ꯅꯪ ꯁꯨꯃꯥꯏꯅ ꯀꯩꯁꯨ ꯋꯥꯔꯝꯃꯣꯏ ꯏꯁꯥ ꯏꯁꯥꯒꯤ ꯁꯤꯟꯐꯝ ꯇꯧꯒꯗꯕ ꯏꯊꯧꯁꯤꯡꯗ ꯇꯧꯔꯒ ꯂꯣꯏꯔꯦ ꯑꯍꯦꯟꯕ ꯄꯥꯝꯃꯗꯤ ꯍꯦꯟꯅ ꯋꯥꯏ ꯍꯥꯏꯕꯗꯣ ꯅꯪꯉꯣꯟꯗ ꯊꯣꯛꯂꯅꯤ ꯃꯁꯤꯒꯤ ꯆꯤꯟꯗꯨꯝꯕꯤꯁꯦ ꯃꯆꯤꯟꯁꯤ ꯑꯝꯇ ꯄꯨꯟꯖꯜꯂꯣ ꯃꯇꯥꯡ ꯆꯥꯗꯅ ꯃꯥꯁꯨ ꯏꯁꯩ ꯁꯛꯄꯤꯁꯦ ꯃꯆꯤꯟꯁꯤ ꯐꯥꯖꯤꯜꯍꯧꯕ ꯑꯝꯇ ꯑꯩ ꯁꯣꯏꯗꯅ ꯉꯥꯏꯍꯥꯛꯇ ꯀꯞꯄꯨꯈꯤꯒꯦ ꯁ꯭ꯋꯥꯏꯗ ꯑꯆꯨꯝꯕꯅꯤ ꯑꯩꯈꯣꯏꯅ ꯇꯧꯕ ꯉꯝꯕ ꯊꯕꯛ ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯋꯥꯡꯕ ꯊꯥꯛ ꯄꯥꯝꯗꯨꯅ ꯑꯐ-ꯐꯠꯇ ꯈꯟꯊꯗ꯭ꯔꯕꯗꯤ ꯍꯦꯟꯅ ꯑꯋꯥꯕ ꯇꯥꯏ ꯍꯥꯏꯕꯁꯤ ꯀꯥꯎꯔꯣꯏꯗꯕꯅꯤ ꯉꯁꯤꯒꯤ ꯃꯤꯅꯝꯕꯅ ꯊꯜꯂꯕ ꯇꯥꯏꯕꯪꯁꯤꯗ ꯑꯩꯅ ꯋꯥꯕ ꯇꯥꯔꯛꯄ ꯃꯇꯝꯗ ꯑꯩꯒꯤꯗꯃꯛ ꯍꯥꯏꯅ ꯃꯔꯨꯞ ꯑꯃ ꯆꯣꯡꯊꯣꯛꯄꯤꯔꯛꯄ ꯑꯔꯥꯏꯕ ꯅꯠꯇꯦ ꯏꯃꯨꯡꯅ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯗꯕ ꯀꯌꯥ ꯃꯔꯨꯞꯅ ꯄꯥꯡꯕꯁꯨ ꯊꯦꯡꯅꯔꯤ ꯄꯨꯟꯁꯤꯗ ꯑꯁꯦꯡꯕ ꯃꯔꯨꯞ ꯑꯃ ꯊꯤꯕꯗ ꯐꯪꯕ ꯀꯧꯕ ꯂꯩꯇ꯭ꯔꯕ ꯑꯩꯍꯥꯛꯅ ꯉꯁꯤꯒꯤ ꯃꯤꯅꯝꯕ ꯁꯃꯥꯖ ꯑꯁꯤꯗ ꯑꯁꯦꯡꯕ ꯃꯤꯅꯨꯡꯁꯤ ꯑꯁꯦꯡꯕ ꯃꯔꯨꯞ ꯐꯪꯕ ꯅꯈꯣꯏꯒꯤ ꯃꯥꯏꯀꯩꯕꯨ ꯌꯦꯡꯂꯒ ꯃꯣꯃꯣꯟ ꯃꯤꯅꯣꯛ ꯇꯝꯅꯤ ꯑꯐꯕ ꯂꯝꯕꯤꯗ ꯆꯠꯇꯨꯅ ꯍꯦꯟꯅ ꯐꯕ ꯊꯕꯛ ꯇꯧꯕꯤꯌꯨ ꯏꯁꯥꯒꯤ ꯈꯟꯗꯨꯅ ꯑꯍꯦꯟꯕ ꯊꯕꯛ ꯇꯧꯔꯕꯗꯤ ꯕꯨꯠ ꯇꯣꯡꯁꯥꯡꯒꯨꯝꯅ ꯅꯈꯣꯏꯁꯨ ꯑꯋꯥꯐꯝꯗ ꯁꯣꯏꯗꯅ ꯇꯥꯒꯅꯤ ꯑꯋꯥꯕ ꯃꯐꯝ ꯑꯗꯨꯗ ꯆꯪꯗ꯭ꯔꯤꯉꯩ ꯋꯥꯈꯜ ꯃꯨꯟꯅ ꯈꯟꯊꯗꯨꯅ ꯊꯕꯛ ꯇꯧꯃꯤꯟꯅꯁꯤ